ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯧ ꯂꯨꯅ ꯇꯧꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯥꯖ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯌꯥꯔꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯇꯅꯤ ꯇꯧꯔꯤꯕ꯫ ꯃꯃꯤꯡꯇꯅꯤ ꯏꯪꯂꯤꯕ, ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯤ ꯏꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯤ, ꯆꯍꯤ 6-7ꯃꯨꯛ ꯁꯨꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯤꯡꯕꯤꯅ ꯂꯩꯀꯥꯏꯗ ꯆꯠꯄꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯊꯕꯤ ꯈꯔ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯊꯕꯤꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯈꯤ꯫ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯑꯩꯕꯨ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯊꯕꯤꯁꯦ ꯍꯦꯛꯇꯨꯅ ꯆꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯅꯤꯗꯀꯣ꯫ ꯌꯥꯝꯅ ꯆꯥꯅꯤꯡꯂꯛꯂꯤꯕꯗꯤ ꯍꯣꯏꯗꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯑꯁꯤꯕꯨ ꯀꯣꯛ ꯍꯦꯛꯇ ꯍꯦꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯕꯤ 2-3 ꯍꯦꯛꯇ ꯍꯦꯛꯇꯠꯂꯤ꯫ ꯍꯦꯛꯅ ꯍꯦꯛꯅ ꯑꯃꯗꯤ ꯃꯌꯥꯅ ꯆꯤꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯥꯎꯏꯅꯦꯍꯦ, ꯇꯨ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯎꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯦꯕ꯫ 3ꯁꯦ ꯍꯦꯛꯂꯕꯅꯤꯅ ꯌꯥꯔꯦ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯍꯧꯔꯒꯦ꯫ ꯑꯌꯤꯡꯕꯤ ꯊꯕꯤꯗꯨ ꯆꯥꯅ ꯆꯥꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯂꯩꯃꯍꯜꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣꯅꯦ? ꯏꯃꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯆꯠꯂꯨꯕꯅꯤꯗ꯫ ꯏꯃꯥ, ꯑꯩꯅ ꯊꯕꯤ ꯍꯦꯛꯂꯛꯄꯅꯤ, ꯑꯃ ꯆꯥꯎꯁꯦ, ꯌꯥꯝꯅ ꯍꯥꯎꯕ ꯆꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯤ ꯑꯃ ꯃꯅꯦꯝꯗ ꯄꯤ꯫ ꯃꯥꯁꯨ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯂꯩꯃꯍꯜꯅ ꯀꯗꯥꯏ ꯊꯕꯤꯗꯨ ꯃꯍꯥꯛꯁꯨ ꯆꯥꯏ꯫ ꯃꯗꯨ ꯆꯥꯗꯨꯅ ꯃꯅꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯥ, ꯍꯌꯦꯡꯁꯦ ꯑꯩ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦ, ꯍꯌꯦꯡ ꯑꯩ ꯆꯠꯂꯨꯗꯣꯏꯅꯤ꯫ ꯍꯣꯏ ꯆꯠꯂꯨ, ꯁꯥꯒꯩ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯔꯛꯐꯝꯕꯨ ꯀꯥꯎꯕ ꯍꯧꯅꯗꯦꯗ, ꯆꯠꯂꯨ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯅ ꯆꯠꯄ ꯍꯥꯏꯁꯦ ꯁꯦꯜꯁꯨ ꯀꯌꯥ ꯂꯩꯇꯦ, ꯃꯍꯥꯛ ꯐꯪꯂꯦ ꯌꯨꯝꯗ ꯍꯜꯂꯛꯇꯦ, ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯗ ꯊꯕꯛ ꯁꯨꯐꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯣ꯫ ꯃꯗꯨꯒꯤꯔꯣ ꯅꯪꯅ ꯋꯥꯔꯤꯕꯣ? ꯁꯦꯁꯦ, ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅꯅꯦ ꯅꯀꯨꯗꯒꯤ ꯁꯦꯜ ꯂꯧꯒꯦ, ꯑꯗꯨꯒ ꯏꯃꯧꯗ ꯄꯤꯒꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯍꯣꯏꯅꯦ꯫ ꯑꯗꯨꯒꯅꯤ ꯏꯃꯥ, ꯍꯌꯦꯡꯁꯤꯃꯗꯤ ꯑꯩ ꯏꯄꯥꯝꯗ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯂꯛꯂꯗꯣꯏꯅꯤꯀꯣ꯫ ꯁꯤꯗꯁꯨ ꯂꯩꯃꯍꯜꯅ ꯌꯥꯏ, ꯂꯦꯛꯊꯣꯛꯎ, ꯅꯣꯡ ꯐꯥꯗꯣꯛ ꯅꯄꯥꯝꯗ ꯂꯦꯛꯄꯕꯨ ꯀꯔꯤ ꯀꯥꯏ ꯍꯥꯏꯕꯒꯦ? ꯏꯃꯥꯅ ꯌꯥꯔꯤ, ꯂꯦꯛꯎ꯫ ꯑꯗꯨꯅꯦꯕ ꯏꯃꯥ꯫ ꯃꯅꯦꯝꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯅ ꯑꯌꯤꯡꯕꯤꯅ ꯃꯥꯅ ꯇꯧꯅꯤꯡꯕꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯁꯣꯏꯔꯅꯨꯀꯣ, ꯍꯣꯔꯦꯟ ꯄꯥꯕꯗꯒꯤ ꯁꯦꯜ ꯂꯧꯀꯣ꯫ ꯍꯣꯏ, ꯏꯃꯧ ꯋꯥꯔꯝꯗꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯆꯥꯏꯕꯤꯗꯨ ꯊꯣꯡꯒꯥꯗꯒꯤ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯑꯌꯤꯡꯕꯤꯅ ꯊꯕꯤ ꯍꯦꯛꯇꯨꯅ ꯄꯨꯈꯤꯕꯗꯨ ꯃꯍꯥꯛ ꯎꯍꯧꯔꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯗꯨꯅ ꯂꯩꯕꯗꯒꯤ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯥꯟꯅꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯥꯏ, ꯏꯆꯦ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯊꯕꯤꯗꯨ ꯃꯄꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯍꯦꯛꯇꯨꯅ ꯄꯨꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯒ ꯅꯅꯤ ꯅꯃꯧ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯩꯅ ꯏꯪꯈꯣꯜꯗ ꯑꯗꯨꯛ ꯋꯥꯅ ꯊꯥꯖꯔꯤꯕ ꯊꯕꯤ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯆꯥꯅꯕ꯭ꯔꯣ? ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯌꯤꯡꯕꯤꯅ ꯈꯨꯝꯃꯤ, ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ, ꯊꯕꯤ ꯃꯆꯥ ꯑꯃꯅꯤ ꯍꯦꯛꯄꯒꯤ ꯑꯩꯕꯨ ꯍꯦꯛꯇ ꯍꯨꯔꯥꯟꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯀꯔꯤꯒꯤ ꯍꯦꯟꯕꯅꯣ? ꯃꯄꯨ ꯇꯥꯛꯇꯅ ꯍꯦꯛꯂꯕꯅꯤꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯀꯥꯟꯅꯔꯣꯏ ꯏꯆꯦ, ꯑꯩꯒꯤ ꯊꯕꯤꯒꯤ ꯁꯦꯜ ꯍꯧꯖꯤꯛꯃꯛ ꯁꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯀꯔꯤꯒꯤ ꯁꯦꯜ ꯁꯤꯡꯒꯗꯣꯏꯕ, ꯊꯕꯤ ꯃꯆꯥ ꯑꯁꯤꯈꯛ ꯍꯨꯔꯥꯟꯕꯒꯤꯕꯣ? ꯂꯩꯃꯍꯜꯅ ꯍꯥꯏ, ꯆꯥꯏꯕꯤꯌꯥ, ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯆꯥꯅꯤꯡꯗꯨꯅ ꯑꯗꯨꯛ ꯍꯦꯛꯂꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯁꯥꯎꯒꯅꯨꯍꯩ꯫ ꯐꯅ ꯆꯥꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯄꯨꯗ ꯍꯥꯟꯅ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯩꯗꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦꯔ ꯆꯥꯏꯕꯤ, ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯊꯕꯤ ꯃꯆꯥ 1-2 ꯍꯦꯛꯄꯗ ꯑꯗꯨ ꯌꯧꯅ ꯋꯥꯌꯥꯝ ꯄꯥꯎꯌꯥꯝꯅꯒꯗꯕ ꯅꯠꯇꯦ, ꯆꯥꯅꯤꯡꯗꯨꯅ ꯍꯦꯛꯂꯤꯕꯅꯤ, ꯌꯥꯔꯦ ꯆꯠꯂꯣ꯫ ꯃꯥꯅ ꯑꯣꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯍꯥꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?
Thabi mapu aibu aranba tahange hairibro. Is nakhoi ani manaraga aingonda oini hekta onchilage asinine. Tawno adumna tawno. Chaningduni hekpane hairidana shida wa loire. Karigino nangna wa asuk yamna makha tawa pamliba sibo. Jaibi madi makhoida wado sauningbana loire. Huranba na mong nupi ama leiraga yamna lemjari he. Hoi je nangi na mong nupi se makhut masa yamna sangi ne. Mabu warak watemgidi haide. Adudi natadana magi bi changdago ina changladana nakhoigi su matam lakhinidana. Ayingbina amok khomlai. Karigi matam no lakloi chalhoro yare. Nangi thabi se aina hurangi yauna huralibani. Nang kaidoge haibano. Haichingan bi mauchingan bi haishini. Nang matanja phangbada aina kaidoge yongna. Mashida lai mahalna shat khomi. Hai nang na nganglibo wangang adu karino. Aigi imong nupi se nang na kari oina uri. Hai haibige tajo. Aigi imong nupi se sana ne sana. Adusu langtrik langba sana khanglabra. Hahayo is thagaliba. Namong nupi yengbada mi mandaba se sana ne haidona thagaliba. Hoi je sana ne haine khanjariba nangi namong nupi se kotek oiramba soiroi. Migi magul haishidi tapna khangnarakani. Nangi namong nupi sina kayam phaba nupi oiradana yengba taredana huranbi haishini nang Aikhoi thongai mapa landon hek chata chalo. Na yangle na duda nungdum na thongge khang. Huranbi haishini. Asumna sauna hairam laga jaibe do thuna chatki. Lei mahal na haija hobi. Magi inkol dagi thabi macha amani huranba ge asumna haiba honati. Shakta si hek nungshideda. Mamong nupi da mukon chenduna wa makhatai. Imawi bema huralo. Asigumba nupi shidaki hena yamna huralo. Imale. Makhoi kana amatani imaugi matu nama sokpa ngamgadaba nate. She imaugi sana ne sana. Hoima ai tawgi mathanggi hek aingonda horaklaba. Aina khaklemna tharoi. Manem oiriba lei mahalnabu hena mathoi hapkri. Ayingbi chaba loidriba thabido sauningladuna sumanga dude hek langthai. Charoi de hek sigumba potka amata hek charoi. Imau shidi waramlani potharuro. Hai numidangi chaga thongba yaroi. Imana thongge imana hauna thonglaga chasi. Hoima ayingbi hogatuna imungda changki. Mapam lamdam aduna kharaga ina khulli. Luhonglakpa matamda awun pochu thoina hena hablai. Mamau nupi mahak thak lei mahaldo leikai tuda mangak thangatuna chatki. Ina kaira khunba imungdagi haurakpa macha oibana manasu yamna luna tawjai. Mamau nupi na tawba thabak khudingmakta Mana hena mateng pangshili. Ayingbisu manem na mabo asumna luna chana tawrabada manembo mana thawaidi. Makha taba angang amagumna mahakna khalli. Numidang oshilakli. Lei mahal na chakumda changduna numidangi chak adu thongli. Ayingbidi magi phamungda hiptuna leiri. Chawren su sakumda changlai. Magi nupina chak thongli badu uraduna hai. Lei mahal nang na chak thongliba shibu namong nupi do masaga ngamdri kaina haibrane. Makhoi pabong imong na nungtigi tawrini. Iyonggi kupnom singse mana loina tawbada waba tari. Imong mathantani wahanba kayaba zana teko. Pothara sano haiduna ngasidi aina oini hek thongbiraba. Lei mahal nang na namong nupi bu luna chana tawba shay unthok na shu tawira ko. Mi atay tagi nang na kit hen kreba. Tahudradi kaino tawdaba yari bro. Yeng lekay sida lakliba mawshingdagi aigi imaw na masak mataw phazabasu asukki matik heli. Nang shutawni namaw no pishi mapamlamdam madu inakayra khulliba. Luhongba matamda ulakliba awong awon mayama siya. Asigum na ulak pa maw amat talay kaya sida anisyo na layramloy. Manem ay susaw thokcharini. Hoy ni, adubadi chumini. Lay kaya sida asum na awong awon chaw na ulak pa maw matalayti. Ay koy ki Emoutani. Hoy da, imaw matantani. Luna chana taw bahay duni. Aduni, masak subhazay do Manem ay ni hek pamja bahay bado to eh. Ay na so hay report ni da. Imaw di sana ni sana kakayda na. O thagalo, namong no piye sibunang na. Ayaw na ba thagalo? Lay mahal, mapuroy baga asum na wari sanari ngay asida. Ngasay mamong no pina, manggol da hay kiba wapam mado,
ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯃꯧ ꯅꯨꯄꯤꯁꯤ ꯍꯌꯦꯡ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯨꯗ ꯁꯦꯜ ꯈꯔ ꯄꯨꯅꯤꯡꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯍꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯇꯖꯣꯞ ꯀꯔꯝꯅꯗꯤ ꯃꯄꯥꯝ ꯑꯗꯨꯗ ꯆꯠꯂꯨꯅꯤ ꯁꯦꯜ ꯍꯥꯏꯕ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩ ꯃꯍꯜ ꯂꯩꯇꯦ ꯂꯥꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯅꯃꯧ ꯅꯨꯄꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯁꯦꯜꯗꯨꯕꯨꯗꯤ ꯂꯩꯕ ꯑꯗꯨꯗ ꯑꯩꯅ ꯃꯗꯨ ꯊꯕꯛ ꯑꯃꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯅꯣ ꯅꯃꯧ ꯅꯨꯄꯤꯅ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯄꯤꯈꯤꯒꯗꯕꯅꯤ ꯍꯣꯏ ꯑꯩ ꯄꯤꯔꯒꯦꯀꯣ ꯑꯗꯨꯅꯤꯗꯅ ꯐꯔꯦꯁꯦ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯍꯜꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯗꯨꯁꯨ ꯂꯩ ꯃꯍꯜꯅ ꯂꯣꯏꯅ ꯇꯧꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯤꯡꯕꯤꯗꯨ ꯉꯟꯇꯥꯅ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯑꯩꯅ ꯉꯔꯥꯡ ꯁꯦꯜ ꯍꯥꯏꯈꯤꯕꯗꯣ ꯀꯗꯥꯏꯗ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯩꯃꯥ ꯅꯈꯣꯏ ꯄꯥꯕꯨꯡꯗꯒꯤ ꯂꯧꯒꯗꯕꯅꯤꯅꯦ ꯑꯩꯅ ꯉꯔꯥꯡꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥꯅ ꯀꯨꯕꯨ ꯀꯧꯒꯦꯀꯣ ꯂꯩ ꯃꯍꯜꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯌꯦ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯔꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯆꯥꯎꯔꯦꯟ ꯃꯃꯥꯡ ꯇꯝꯅ ꯂꯥꯛꯏ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤ ꯁꯦꯁꯦ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯗꯨꯕꯨ ꯑꯃꯨꯛ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯁꯦꯁꯦ ꯁꯦꯜꯁꯤꯕꯨ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯑꯧ ꯏꯃꯥ ꯌꯥꯔꯅꯤ ꯌꯦꯡꯉꯣꯏ ꯐꯖꯅ ꯍꯥꯞꯆꯤꯜ ꯑꯃꯨꯛ ꯇꯥꯍꯧ ꯂꯥꯛꯍꯧꯒꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯌꯤꯡꯕꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯆꯨꯡ ꯐꯤꯔꯥꯜꯅ ꯆꯥꯔꯤꯕ ꯃꯉꯣꯟꯗ ꯍꯦꯛ ꯊꯣꯟꯕ ꯐꯤꯔꯣꯜ ꯑꯁꯤꯅ ꯏꯄꯛꯇ ꯍꯦꯛ ꯄꯛꯆꯔꯤꯕ ꯑꯁꯤ ꯃꯉꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤꯕ ꯑꯣꯟꯊꯣꯛꯅꯕ ꯍꯩ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏ ꯍꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯅ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯒꯠꯈꯤꯕ ꯑꯁꯤꯅꯀꯣ ꯌꯥꯔꯦ ꯂꯦꯞꯄꯣ ꯊꯥꯒꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯏꯃꯧ ꯅꯨꯄꯤꯁꯦ ꯁꯅꯥꯅꯦ ꯁꯅꯥ ꯅꯪꯒꯤ ꯁꯅꯥꯁꯦ ꯅꯣꯡꯃꯗꯤ ꯃꯍꯤ ꯂꯥꯡꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯍꯦꯔ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯈꯤꯠ ꯉꯥꯡꯕꯤꯅꯣ ꯍꯣꯏ ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯂꯩ ꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯆꯥꯏꯕꯤꯁꯨ ꯊꯣꯡꯒꯥꯗ ꯍꯦꯛ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯌꯤꯡꯕꯤꯕꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯁꯤꯗ ꯆꯠꯂꯤꯕꯁꯤꯗ ꯑꯌꯤꯡꯕꯤꯅꯤꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯔꯥꯡꯗꯤ ꯃꯌꯨꯝꯗ ꯑꯐꯥꯎꯕ ꯌꯥꯝꯅ ꯁꯥꯕꯅꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯊꯕꯤꯁꯨ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯈꯤꯕꯅꯤ ꯃꯅꯦꯝꯒ ꯃꯥꯒ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯈꯪꯅꯤꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯦ ꯐꯥꯎꯗꯨꯅ ꯆꯠꯂꯤꯉꯩ ꯑꯁꯤꯗ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯅꯨꯡꯗ꯭ꯔꯨꯝꯅ ꯍꯦꯛ ꯊꯣꯡꯒꯦꯕ ꯅꯪ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯥꯗ ꯁꯠ ꯌꯦꯡꯊꯩ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯁꯠ ꯄꯥꯏꯈꯠꯂꯤ ꯁꯤꯕꯨ ꯆꯥꯎꯃꯜꯂ ꯖꯥꯠꯂꯅꯦ ꯀꯩꯁꯨ ꯆꯥꯎꯗꯦꯗ ꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯍꯦꯛꯇ ꯊꯣꯝꯂꯒꯦꯗ ꯆꯥꯏꯕꯤꯅ ꯃꯥꯅ ꯉꯔꯥꯡ ꯁꯥꯎꯅꯤꯡꯈꯤꯕ ꯑꯗꯨꯅ ꯑꯌꯤꯡꯕꯤꯗ ꯑꯁꯨꯝꯅ ꯊꯣꯝꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯗꯨꯅ ꯍꯦꯛꯇ ꯃꯇꯨꯡꯗꯒꯤ ꯑꯌꯤꯡꯕꯤꯗ ꯊꯣꯝꯃꯤ ꯅꯨꯡ ꯑꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯌꯥꯡꯂꯦꯟ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ ꯑꯌꯤꯡꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯪꯒꯟꯗ ꯅꯨꯡꯅ ꯊꯣꯝꯂꯛꯂꯤꯕꯁꯤꯕꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯥꯔꯤ ꯃꯃꯥꯏ ꯑꯗꯨ ꯃꯇꯨꯡꯗ ꯂꯩꯊꯣꯔꯛꯏ ꯃꯗꯨꯗ ꯆꯥꯏꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯥꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯪꯂꯗꯨꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒ ꯅꯨꯡꯅ ꯊꯣꯝꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯆꯥꯏꯕꯤꯅ ꯈꯨꯝꯃꯤ ꯉꯔꯥꯡꯗꯤ ꯅꯪ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯈꯤꯗꯥꯏ ꯑꯗꯨꯒꯤ ꯈꯨꯠꯂꯪꯂꯝꯃꯅꯤ ꯀꯝꯗꯧꯏ ꯅꯥꯕ꯭ꯔꯥ ꯍꯧꯈꯣꯗꯅ ꯆꯥꯏꯕꯤ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯕꯁꯨ ꯁꯥꯏ ꯅꯪꯗꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯅꯪ ꯑꯅꯥꯕ ꯑꯗꯨꯅ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯦ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥꯏꯕꯤꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯏ ꯆꯥꯏꯕꯤꯅ ꯑꯩꯒꯤ ꯁꯝꯒ ꯍꯦꯛꯇ ꯐꯣꯏꯔꯛꯏꯅꯦ ꯃꯁꯤ ꯅꯪꯇꯗꯤ ꯉꯝꯍꯜꯂꯔꯣꯏꯍꯦ ꯅꯪ ꯃꯥꯁꯨ ꯍꯦꯛꯇ ꯐꯣꯏꯖꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯩ ꯈꯠꯅꯕꯗꯣ ꯑꯃꯨꯛ ꯇꯣꯛꯏ
ꯆꯥꯏꯕꯤꯅ ꯍꯥꯏ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯖꯔꯛꯁꯅꯨ ꯍꯥꯏ ꯇꯧꯉꯝꯂꯤꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯃꯤꯒꯤ ꯅꯪꯒꯗꯒ ꯅꯪꯅ ꯊꯣꯝꯕ ꯁꯥꯔꯗꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯏꯃꯥꯗ ꯅꯪ ꯇꯥꯛꯊꯣꯛꯂꯨꯒꯦꯕ ꯅꯪ ꯇꯥꯛꯊꯣꯛꯂꯨꯁꯣꯅ ꯃꯁꯤꯗꯤ ꯅꯪ ꯇꯧꯖꯕꯅ ꯅꯪꯅ ꯐꯪꯖꯕꯅꯤ ꯉꯔꯥꯡꯗꯤ ꯁꯣꯝꯁꯤ ꯅꯌꯨꯝꯗ ꯑꯐꯥꯎ ꯑꯔꯤꯡ ꯌꯥꯝꯅ ꯁꯥꯈꯤꯗꯥꯏꯅꯦ ꯑꯗꯨꯒꯤꯅꯤ ꯈꯪꯉꯕ ꯑꯌꯤꯡꯕꯤꯅ ꯁꯥꯎꯅ ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯒꯅꯤꯕ ꯏꯃꯥ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯣ ꯄꯨꯔꯛꯑꯣ ꯍꯥꯏꯅꯤꯅꯦ ꯅꯅꯤ ꯅꯃꯧ ꯑꯅꯤꯃꯛ ꯆꯥꯏꯕꯤ ꯑꯩꯅ ꯂꯣꯏꯅ ꯐꯨꯠꯊꯈꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯂꯟꯒꯦ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯌꯤꯡꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯕꯛ ꯆꯠꯄ ꯑꯗꯨ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤ ꯃꯅꯪꯒꯟ ꯑꯗꯨꯁꯨ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯁꯝ ꯐꯣꯏꯅꯈꯤꯕꯒꯤ ꯃꯁꯝ ꯃꯅꯥ ꯑꯗꯨꯁꯨ ꯏꯐꯥ ꯐꯥꯏ ꯆꯥꯏꯕꯤ ꯃꯥꯒꯤ ꯐꯥꯔꯤꯕ ꯁꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯍꯥꯏꯖꯩ ꯆꯥꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯗꯕ ꯁꯥꯔꯤ ꯀꯥꯟꯅꯗꯦ ꯏꯇꯥ ꯑꯔꯨꯕꯤꯗꯣ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯔꯒꯦ ꯃꯈꯣꯏ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯄꯨꯂꯞꯅ ꯂꯥꯛꯂꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛꯇ ꯄꯥꯟꯅꯅꯕ ꯃꯥꯁꯨ ꯉꯥꯡꯅ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯑꯔꯨꯕꯤꯕꯨ ꯍꯦꯛꯇ ꯀꯧꯕ ꯍꯧꯏ ꯑꯔꯨꯕꯤ ꯍꯣ ꯑꯔꯨꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯤ ꯑꯔꯨꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯆꯥꯏꯕꯤ ꯅꯪꯅ ꯑꯁꯨꯛ ꯉꯟꯅ ꯑꯩꯕꯨ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯕꯨ ꯀꯩ ꯂꯩꯔꯒꯦ ꯆꯥꯏꯕꯤꯅ ꯑꯔꯨꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣꯗ ꯃꯇꯝꯒ ꯌꯧꯔꯄꯣꯠꯅꯤ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤ ꯋꯥꯅꯣ ꯑꯃꯨꯛ ꯂꯣꯔꯤꯅ ꯍꯣ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯣ ꯍꯧꯖꯤꯛ ꯋꯥꯏ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯗꯨꯝ ꯑꯃꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯍꯦꯛ ꯊꯣꯝꯕ ꯅꯨꯡꯗꯨꯝꯗꯨꯅ ꯄꯥꯟꯕꯗ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯁꯝ ꯐꯣꯏꯅꯔꯒ ꯈꯠꯅꯔꯦ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯤꯒ ꯈꯠꯅꯔꯤꯕ ꯍꯣ ꯉꯔꯥꯡꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯊꯕꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯅꯦꯃꯤ ꯑꯗꯨꯒ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯜꯂꯛꯀꯦ ꯑꯗꯨꯗ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯅ ꯃꯌꯨꯝ ꯇꯝꯅ ꯇꯥꯟꯅꯗꯨꯅ ꯍꯦꯛꯇ ꯋꯥ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯔꯨꯕꯤꯌꯥ ꯃꯅꯤ ꯃꯃꯧ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗ ꯏꯆꯦ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯁꯅꯥꯅꯤ ꯁꯅꯥ ꯀꯥꯏꯅ ꯉꯔꯥꯡꯗꯒꯤ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤꯕꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯂꯩꯃꯍꯜꯗꯣ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯖꯕꯅꯤꯅꯦ ꯃꯗꯨ ꯈꯨꯜ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯃꯨꯛ ꯑꯎꯟꯄꯣꯠ ꯆꯥꯎꯅ ꯎꯠꯂꯛꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯆꯠꯄꯅꯤ ꯃꯃꯧ ꯅꯨꯄꯤ ꯁꯛꯇꯥꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯍꯣ ꯃꯥꯅ ꯐꯅ ꯂꯨꯅ ꯇꯧꯔꯁꯨ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯆꯥꯏꯕꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯗꯣ ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥꯁꯦ ꯍꯦꯛꯇ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯦ ꯉꯁꯤꯁꯦ ꯇꯥꯟ ꯍꯦꯛ ꯆꯞ ꯆꯥꯅ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯑꯗꯨꯗ ꯍꯦꯛꯇ ꯊꯣꯝꯕꯅꯤꯗꯅ ꯑꯩꯁꯨ ꯃꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯃꯥꯗꯤ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯂꯨꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯣ ꯀꯔꯤ ꯑꯣꯏꯅꯤ ꯃꯥꯒ ꯑꯩꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯠꯅꯔꯦꯗꯅ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯃꯦ ꯍꯥꯏꯕꯁꯦ ꯃꯅꯦꯝꯗ ꯇꯝꯂꯨꯅꯤ ꯃꯅꯦꯝꯕꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗ ꯅꯪꯕꯨ ꯍꯧꯒꯦ ꯇꯧꯕ ꯃꯈꯣꯏ ꯑꯅꯤꯒ ꯏꯊꯟꯇꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯈꯔ ꯋꯥꯅꯤꯅ ꯇꯧꯕꯅꯤ ꯑꯔꯨꯕꯤꯌꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯃꯅꯤ ꯃꯃꯧ ꯃꯈꯣꯏꯒꯤ ꯍꯦꯛꯇ ꯈꯠꯅꯁꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯁꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕꯅꯤ ꯑꯗꯨꯅ ꯆꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯔꯨꯕꯤꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯍꯣꯏ ꯃꯈꯣꯏꯅ ꯍꯦꯛꯇ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯃꯧ ꯁꯣꯏꯅꯥꯎ ꯃꯍꯥꯛꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩ ꯍꯦꯛꯇ ꯇꯧꯒꯦꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯂꯥꯛꯄꯅ ꯍꯥꯟꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯃꯌꯨꯝꯗ ꯌꯧꯔꯤ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯪꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯤ ꯅꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯀꯥꯎꯔꯝꯂꯕꯒꯦꯅꯦ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯏꯟꯗꯣꯝꯆꯥ ꯆꯥꯏꯕꯤꯅ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯅꯨꯡꯗꯨꯝꯅ ꯍꯦꯛꯇ ꯊꯣꯝꯂꯛꯏꯅꯦ ꯍꯥ ꯅꯨꯡꯗꯨꯝꯅ ꯊꯣꯝꯂꯛꯏꯕ ꯍꯣꯏ ꯏꯃꯥ ꯑꯩꯒꯤ ꯅꯥꯀꯟꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯁꯝ ꯑꯗꯣ ꯐꯣꯏꯗꯨꯅ ꯈꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯅ ꯍꯦꯟꯅ ꯂꯥꯛꯆꯍꯧꯋꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯑꯃꯨꯛꯇ ꯃꯈꯣꯏꯒ ꯈꯠꯅꯔꯨꯁꯤꯕ ꯂꯩꯃꯍꯜ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏ ꯀꯔꯤ
ꯑꯩꯅ ꯑꯁꯨꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯤꯕ ꯏꯃꯧ ꯑꯁꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯅꯨꯡꯅ ꯊꯣꯝꯕ ꯌꯥꯕ꯭ꯔꯥ? ꯉꯁꯤꯗꯤ ꯆꯩꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯍꯧꯔꯦꯗꯅ. ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗ ꯆꯠꯁꯤ. ꯏꯃꯥ ꯍꯦꯛꯇ ꯃꯥꯒ ꯈꯠꯅꯒꯦ. ꯍꯣꯏ ꯏꯃꯥ. ꯂꯩꯃꯍꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯏꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ. ꯁꯣꯝꯗꯅ ꯆꯥꯏꯕꯤꯒꯤ ꯌꯨꯝꯗ ꯑꯔꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ. ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯑꯔꯨꯕꯤꯅ ꯍꯦꯛ ꯊꯣꯡꯒꯥꯗ ꯂꯩꯃꯍꯜꯒ ꯃꯃꯧ ꯅꯨꯄꯤꯒꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ. ꯃꯥꯅ ꯍꯥꯏ, ꯆꯥꯏꯕꯤ, ꯏꯆꯦ ꯂꯩꯃꯍꯜ ꯍꯣꯏꯁꯦ ꯇꯁꯦꯡꯅ ꯂꯥꯛꯏꯅꯦꯍꯦ. ꯍꯥ, ꯀꯗꯥꯏ? ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ. ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ. ꯃꯥꯅ ꯍꯥꯏ, ꯑꯔꯨꯕꯤ, ꯅꯪ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩꯔꯣꯀꯣ, ꯍꯦꯛꯇ ꯈꯠꯅꯔꯗꯕꯅꯤ. ꯍꯣꯏ ꯍꯣꯏ. ꯂꯩꯃꯍꯜ ꯌꯥꯝꯅ ꯁꯥꯎꯅ ꯄ꯭ꯔꯞ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯂꯩꯔꯤꯕ ꯆꯥꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯩ ꯆꯥꯏꯕꯤ, ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯃꯦ ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯅꯪ ꯀꯔꯤ ꯂꯩꯒꯦ? ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯎꯁꯤꯠꯇꯕꯅꯤ. ꯃꯁꯤꯗ ꯆꯥꯏꯕꯤꯅ, ꯀꯩꯅꯣ ꯏꯆꯦ? ꯈꯠꯅꯕꯒ ꯑꯃꯨꯛ ꯍꯧꯕꯤꯔꯒꯅꯨꯗ. ꯈꯠꯅꯕꯁꯦ ꯅꯪꯅ ꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯝꯕꯤꯗ ꯊꯕꯛ ꯆꯠꯆꯔꯤꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯅꯪꯅ ꯅꯨꯡꯗꯨꯡꯅ ꯍꯦꯛꯇ ꯊꯣꯝꯕ. ꯍꯣ, ꯉꯔꯥꯡꯗꯣ ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯊꯕꯤ ꯍꯨꯔꯥꯟꯈꯤꯕ. ꯑꯗꯨꯒ ꯅꯅꯤ ꯅꯃꯧ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯈꯤꯕ. ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯑꯩ ꯊꯑꯣꯏꯅ ꯉꯥꯏꯔꯤꯕꯅꯤ. ꯍꯣꯏ ꯏꯆꯦ, ꯁꯥꯎꯕꯤꯅꯨꯗ. ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯍꯩ, ꯅꯪꯅ ꯍꯦꯛꯇ ꯅꯨꯡꯅ ꯊꯣꯝꯕ ꯌꯥꯕ ꯃꯤꯔꯛꯏꯁꯦ? ꯏꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯐꯨꯁꯤ ꯏꯃꯥ. ꯑꯔꯨꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ. ꯍꯩ ꯀꯩꯅꯣ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯧ. ꯐꯨꯕ ꯀꯥꯏꯗꯤ ꯀꯩꯅꯣ? ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯤꯌꯦ. ꯉꯥꯡꯅꯔꯤꯁꯦ ꯃꯥꯒꯅꯤ. ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏ, ꯅꯈꯣꯏꯗꯤ ꯅꯃꯥꯏ ꯏꯀꯥꯏꯕꯕꯨ ꯐꯅ ꯌꯥꯝꯅ ꯈꯪꯗꯦꯅꯦ. ꯈꯠꯅꯕ ꯍꯧꯕ ꯊꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ. ꯂꯥꯛꯇꯥꯕꯅꯤ, ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ? ꯏꯃꯥ, ꯑꯁꯤ ꯍꯦꯛꯇ ꯐꯨꯔꯁꯦ ꯍꯥꯏꯋꯥꯅꯤ. ꯂꯩꯃꯍꯜꯅ, ꯍꯩ, ꯅꯪ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔꯣ, ꯅꯁꯣꯝꯗ ꯐꯣꯏꯒꯦ. ꯃꯁꯤ ꯌꯥꯝꯅ ꯍꯧꯔ ꯃꯥꯜꯂꯤ. ꯍꯅꯨꯊꯪ ꯑꯁꯤꯗ ꯅꯪ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯥ? ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯔꯨꯕꯤ, ꯅꯪꯅ ꯃꯁꯤꯒꯤ ꯃꯧ ꯁꯣꯏꯅꯥꯎ ꯑꯁꯤꯒꯤ ꯃꯁꯝ ꯑꯁꯦ ꯍꯦꯛꯇ ꯐꯣꯏꯔꯛꯎ. ꯑꯩꯅ ꯃꯅꯦꯝ ꯁꯛꯇꯥ ꯑꯁꯤꯒꯤ ꯃꯁꯝ ꯑꯁꯦ ꯐꯣꯏꯒꯦ. ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯁꯤ. ꯉꯁꯤꯗꯤ ꯆꯥꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥꯗ ꯁꯠ ꯀꯨꯝꯊꯩ. ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯐꯨꯕ ꯍꯦꯛꯇ ꯍꯧꯋꯤ. ꯂꯩꯃꯍꯜꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯤ ꯈꯠꯅꯕ ꯍꯧꯔꯤ. ꯆꯥꯏꯕꯤꯒꯤ ꯃꯁꯝꯗꯨ ꯃꯥꯅꯁꯨ ꯐꯣꯏꯔꯝꯃꯤ. ꯑꯉꯥꯡ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯈꯪꯒꯅꯤꯗ ꯅꯪ. ꯃꯈꯣꯏ ꯃꯔꯤ ꯂꯝꯕꯥ ꯄꯥꯗꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯗꯨꯅ ꯈꯠꯅꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯂꯩꯃꯍꯜꯒ ꯑꯌꯤꯡꯕꯤꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ. ꯃꯆꯤꯜꯗꯨꯗꯅ ꯍꯥꯏ, ꯈꯪꯕ꯭ꯔꯗꯨꯃ, ꯂꯩꯃꯍꯜ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯗꯕꯁꯨ ꯁꯥꯏ. ꯏꯃꯥ, ꯑꯩꯒꯤ ꯁꯝꯁꯦ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯐꯣꯏꯈ꯭ꯔ ꯃꯥꯜꯂꯦ. ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯅꯥꯔꯛꯂꯦ. ꯏꯃꯧ ꯏꯕꯦꯝꯃ, ꯈꯠꯅ ꯆꯩꯅꯕ ꯐꯨꯅꯕ ꯍꯥꯏꯁꯤꯗꯤ ꯃꯈꯣꯏꯅꯁꯨ ꯈꯔ ꯐꯨꯔꯛꯄ ꯇꯥꯕꯅꯤ. ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ. ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯏꯃꯥ, ꯃꯥ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣꯕ. ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ. ꯉꯥꯡꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ. ꯆꯥꯎꯔꯦꯟꯁꯨ ꯃꯄꯥꯜꯗ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯍꯪꯉꯤ, ꯂꯩꯃꯍꯜ, ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯥꯏꯅꯦ. ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯄꯨꯟꯅ ꯍꯜꯂꯛꯂꯤꯕꯗꯨꯅ? ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ. ꯍꯣ, ꯑꯋꯥꯡꯂꯣꯝꯒꯤ ꯆꯥꯏꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅꯅꯦ ꯏꯃꯧ ꯅꯨꯄꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯅꯨꯡꯗꯨꯝꯅ ꯍꯦꯛꯇ ꯊꯣꯝꯂꯛꯑꯕ ꯖꯥꯠꯅꯤ. ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯁꯅꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯕ? ꯑꯁꯤꯒꯤꯗꯃꯛ ꯑꯩꯅꯦ ꯃꯈꯣꯏꯗ ꯆꯠꯂꯨꯔꯒ ꯃꯥꯒ ꯈꯠꯅꯔꯨꯔꯤꯕꯅꯤ. ꯃꯥꯒꯤ ꯃꯁꯝ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯐꯣꯏꯗꯠꯂꯝꯂꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯤꯒ ꯈꯠꯅꯔꯤꯕ? ꯆꯨꯝꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ? ꯍꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯪꯄꯣꯟꯇꯦ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ. ꯉꯔꯥꯡꯁꯨꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯈꯠꯅꯕ ꯍꯧꯔꯝꯂꯤꯕ. ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯐꯨꯔꯤꯕꯅꯤ. ꯑꯗꯨꯕꯣꯕ, ꯐꯅ ꯑꯣꯏꯔꯁꯨ ꯆꯨꯝꯅ ꯉꯥꯡꯅꯕ ꯌꯥꯏ. ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ. ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯎꯁꯤꯠꯇꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯤ ꯁꯅꯥꯅꯦ, ꯁꯅꯥ. ꯆꯥꯎꯔꯦꯟ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ. ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯧꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ. ꯏꯃꯥꯅꯁꯨ ꯃꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯂꯤꯕ ꯑꯗꯨꯅꯤ. ꯏꯃꯧ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ. ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯃꯁꯨ ꯏꯃꯥꯅ ꯍꯦꯛ ꯊꯣꯡꯕꯤꯔꯒꯦ.
ꯑꯌꯦꯡꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏ, ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤꯀꯣ? ꯂꯩꯃꯍꯜ, ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯣꯏ ꯏꯃꯧꯗꯤ ꯁꯅꯥꯅꯦ, ꯁꯅꯥ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯃꯆꯥ ꯃꯁꯨꯅꯤ꯫ ꯏꯃꯧꯒꯤꯗꯃꯛ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯑꯌꯦꯡꯕꯤꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯅꯦꯝꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯥꯕ ꯑꯁꯤꯅ ꯃꯁꯥꯗ ꯃꯅꯦ ꯃꯀꯨꯕꯨ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯅꯦ ꯃꯀꯨꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯅꯦꯝꯗ ꯊꯧꯗꯥꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯌꯦꯡꯕꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯩꯃꯍꯜ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯔꯥꯡꯗꯒꯤꯅꯤ ꯃꯁꯥꯗꯨ ꯈꯤꯔꯨꯝ ꯇꯧꯈꯤꯕ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏ, ꯅꯪꯕꯨ ꯀꯝꯗꯧꯕꯅꯣꯅꯦ ꯂꯩꯃꯍꯜ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ, ꯑꯗꯨꯝ ꯐꯖꯈꯤꯅꯤ꯫ ꯑꯗꯨꯝ ꯐꯈꯤꯒꯗꯕ ꯑꯣꯏꯗꯤ ꯐꯩ꯫ ꯑꯩꯕꯨ ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯤ ꯀꯝꯗꯧꯕꯅꯣ? ꯌꯥꯅꯤꯗ, ꯑꯩꯅꯦ ꯅꯃꯧ ꯅꯨꯄꯤꯕꯨ ꯊꯣꯡꯍꯟꯒꯦ꯫ ꯍꯥ, ꯃꯥꯕꯨ? ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯀ ꯊꯣꯡꯂꯛꯇ꯭ꯔꯤꯕꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ? ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯃꯟꯕꯁꯦ ꯈꯔꯗꯤ ꯇꯣꯛꯂꯣ, ꯁꯣꯏꯗꯅ ꯂꯝꯗꯝꯅꯈꯤꯅꯤ꯫ ꯏꯃꯧꯗꯤ ꯁꯅꯥꯅꯤ, ꯈꯔ ꯂꯨꯅ ꯆꯥꯅ ꯇꯧ ꯇꯥꯏ ꯀꯩꯅꯣ? ꯏꯃꯧ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯃꯅꯦꯝ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯆꯥꯛꯇꯣ ꯑꯩ ꯃꯥꯕꯨ ꯊꯣꯡꯍꯟꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ꯫ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯩꯅꯦ ꯃꯅꯤꯡ ꯐꯥꯎꯕ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯑꯌꯦꯡꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕꯗꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯨꯝꯂꯤꯕ꯭ꯔꯣ? ꯍꯩ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯅꯀꯨꯁꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯤ꯫ ꯆꯥꯛ ꯈꯔ ꯆꯥꯈꯤꯅꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯡꯉꯨ꯫ ꯏꯃꯥꯅ ꯊꯣꯡꯒꯦ ꯍꯥꯏꯕꯕꯨ ꯏꯃꯥꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯍꯧꯗꯣꯛꯂꯕꯗ ꯑꯌꯦꯡꯕꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯃꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯃꯍꯥꯛꯄꯨ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯇꯨꯝꯂꯤꯁꯨ ꯎꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯨꯝꯕ ꯑꯁꯤꯗ ꯍꯧꯗꯣꯛꯂꯛꯏꯁꯦ? ꯅꯀꯨꯁꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯤꯌꯦ꯫ ꯆꯥꯛ ꯈꯔ ꯆꯥꯈꯤꯅꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯡꯉꯣ ꯍꯥꯏꯒꯦ ꯍꯥꯏꯅ꯫ ꯏꯃꯥꯅ ꯀꯣꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯅꯦ꯫ ꯏꯃꯥꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯊꯣꯡꯒꯗꯕ꯫ ꯍꯣꯏ, ꯑꯩ ꯇꯨꯝꯂꯤꯌꯦ꯫ ꯑꯩ ꯍꯧꯒꯠꯄ ꯉꯝꯈꯤꯔꯣꯏ꯫ ꯆꯥꯗꯅ ꯃꯔꯥꯏꯅ ꯆꯠꯆꯁꯅꯤ꯫ ꯂꯩꯃꯍꯜ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯅꯥꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤ ꯃꯍꯥꯛ ꯇꯥꯕ ꯐꯪꯂꯦ꯫ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯍꯣꯔꯦꯟꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯊꯣꯡꯒꯦ꯫ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯑꯌꯦꯡꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤ ꯑꯩꯅ ꯇꯨꯝꯕꯁꯤ ꯌꯥꯝꯅ ꯍꯧꯗꯣꯛꯅꯤꯡꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯌꯥꯝꯅ ꯍꯧꯗꯣꯛꯅꯤꯡꯂꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯩ꯫ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯕꯨ ꯍꯦꯛꯇ ꯏꯜꯂꯤ꯫ ꯂꯩꯃꯍꯜ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯏ꯫ ꯑꯌꯦꯡꯕꯤꯅ ꯍꯥꯏ, ꯇꯥꯅꯤꯡꯗꯦ ꯑꯃꯠꯇ꯫ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧ ꯀꯥꯏꯅ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯆꯥꯛ ꯊꯣꯡꯕꯗꯨ ꯉꯝꯗ꯭ꯔꯒꯅ ꯆꯥꯗꯅ ꯃꯔꯥꯏꯅꯁꯨ ꯆꯠꯈꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯅꯨ, ꯆꯠꯂꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯤ꯫ ꯂꯩꯃꯍꯜ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯤ꯫ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯏ꯫ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ꯫ ꯃꯁꯤꯔꯣ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛ ꯀꯞꯂꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯐꯨꯠ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏ, ꯂꯩꯃꯍꯜ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ?
Wahang asida lay mahal di hena dum kapthorakle. Nangbu kaidorage haiba. Shi, aingonda hayo. Lay mahal na kap na hai. Ngasidi ay China phangli. Ay na imong nupibo ina kaira khunba imong gi machani haiduna luna tawjaruba. Awan pot yamna ulak pini haiduna mana haiba khuding da yaruba. Makhoi pabo ay ngasidi chaitheng phangli. Isangamde chak khara thongo haina hairuba gidamak aibu inthorakpa. Makhoi pabo ay ngasidi yamna kapninge. Ay na haidro nangonda. Nang na namong nupibu luna chana tawba shen mali haidana. Haujikti kari sare. Pumnamak ay na landa tare. Nungsiba haiba asidi thamoy nungda khakta nungsigadabu oiramle. Mapal thokna nungsiba mataw utluba lay mahal ay ngasidi China phangle. Shi, kablagano. Haukraba ngaktani. Namong nupidi sanani ni nangbo. Makhoi babong. Namong nupigi bukjelbo aphabada semdokpa aduna nangi na thau oyu ko. Pare, ay chak jararoige. Lao, nangsu imongda changlo. Lay mahal ngasidi mahak ni ngamlaktri. Jawre na mang thaduna makhoi ani imongda changkhirami. Wari asigi mamingna LAIRABI KOMBIREI. Wari asibu ibirakpana Mira Thokchom. Thaina matam amada khulak lairakta namidang wairamgi namiba matamda singe leirang satpi singi panthau sangaida phausu isai saknaringai sumbal subagi makhol tanaringai chakri taknaringai matamgi warini. Panthau khenjong sangaida awang laiji chithekta maka phanna madom tarak hauduna satlibi singe leisakna thoini hena ningthina pomsatnaribi KOMBIREI haiba leirang magi koloi lauduna thonkiba ningol oibi KOMBIREI. Mangol aduda kaptring dalasing maru haptuna maru lawthoknaba kanna hotnari. Namidangi chaksa matungdagi mahakna thabak adu tawrakpado pungja masing phanayamna haujinkri. Thenglaba aduda mahaki mama ibemuna thoglaktuna asumna hai. Imagi ibema nangbu thenglene tumnaba tawrasi loshilo. Ima walangda yauriba khara sitanga loshingige. Ima tumbiramlo aisu sanglaklage. Nangna asumna thengna thabak silang pangbasi handak marakti matoiri. Amuk na sadunagani ko. Ima changli nangsu sanglo ko. KOMBIREI di lasing maruman ba adu loirabadi haina hotnaringaida wanglen matamna haujin khiba sukhang hauramde. Mushi ngaliba khoiru thaumai adugi mangaladuda Mangol aduda mahak mathanta phamduna leiri. Tanglau ahing asida taibang kanagi khonjel inil tadraba matam asida makhoigi yum madugi yena kharomda kanagumba amana chatpagi makhol ama KOMBIREI ne ikhang haudana daraklammi. Hais, kanano amamba ahing asida migi yena khasida chatliba sibo. Manakta leiriba khoiru thaumai adu paikhattuna yena kha adomda thoklammi. Aduga kana leibage haina koyeng yenglammi. Adubu kana amata leibadi uramde amuksu khalli. Ahigi wakhalna oiridrane. Hoida oiramlagani. Ahinga sidabu kanana lakadoribano. Amuk mangolomda laklammi. Mangolduda chaiduna leiriba mapot machai sing adubu loina loshinduna imungda pushinduna changlammi. Thongi chara adusu awang pangna thoklon chilami. Mathangi numitni yangdaw lambi aduda KOMBIREI ga mahaki mata langlen ga chatlammi. Langlen na ita lasing maruman bagi mahud charai phi oina sarabadi sel phangbasu maduni hengani phi oina sarasidana. Nangnadi adumna hairiba phi sabada changba mapot machai amattasu aigidi leite. Nauna amuk langkhatpada sel sumayama machangani. Saba tarabasu hayeng matang chabada saba haibaduni. Adwa pawa matambigi. Aikhoigi khulna sida ahing nongyaida kanagumba ama yumlapta phau-duna chatli haine. Madu laitindi mande. HURANBA gumba ama soidana oiramgani. Matana tamlakleba pawasibu tarubada KOMBIREI na ngarangi ahingda mahakna chingnaba amagi samin phangkibado khangning singlaklami. Tanja aduda
नुपा अनी खकना कोम्बिरई अमदी लांगलेनगी मनाक्ता चंगलक्तुना असुमना हाइरक्लम्मी कोम्बिरई कैथेल कारुरिब्रा ngayhakta asigi ukhong asida wari masakhisidana kombireina ta kondom kari wano saga dauriba asibo sida sumak hayo hoi adusu ye ado ai hekta hairage aina nangbu khanjarakpa nungsijarakpa sa matam phanadi kuire ado se silo sinai chai asigi paukhumduna horen numidang waikana duda ai loba laklage asi hairaga Kondombana sinai chai adubu kombirei da piramlaga thuna chatkirami kombirei na sinai chai adubu yengduna machilda soli kanagi sinai chai kanagi paukhom nangi sinai chai sigi chanapam aingonda leite asi hairaga sinai chai adubu lambi gi nakalladuda huncheklammi langlena karino haunari bro madubo hekta hunchi haiwani lao kanadabada matam amuk manghanbiri makhoi anidu mayum tamna halami numitna tasilaklaba matamni kombirei gi mayumdani kombirei gi mata langlenga thoinugasu maduda leiri thoinuna hairi ita kombirei kanai da thamkhre sumbalde thangtok haurasi ngai hak leirabadi angawba pakhang maya mama laklagani ngasidi aikhoi ahum tangairi phari thaurang haurasi makhoi ahum na mapot machai singdu Suna sumang da puthok tuna thamlammi langlen ga thoinuga na sukpaiduna phau surami aduga kombireina yangkokta phauman malammi makhoi ahum amuk suwari sanai langlena ita kombirei ngasa ayuki sinai chai ki paukhumdi kari khumba tare chatloda khongba da hunche khrabadubu aigidi mahak leiri e kanabu na haise kana oini ta manjaboni dana nungsi ingit pinabadi koire thamoi marol su khangna jari jinbal thokna haidokna daba mangairi ngarang su mahak do lakte mahak bu udabada aigi thamoi ase leita phom khangde ngasi ga amuk laktrabadi thoinuna mona singaw lakbi kaya da tawngam libani yengwani matawdadi ing tapchabi malaga lona to min nungsi sai ho hoduna leiram ledana na khoyani dia ho kari matawaru no maraina lakjasani mahak lakpagi mahutta madugi kondumbado oina laklabadi asumna hainaringai asida thongal konthong aduda kondumbaga mahaki matau amagana changlaklibado makhoi ahumna urammi kombireina to masi tawrane haibase aina khanglabani masak asi yengningde aide imungda changja horage thoinuna khami ngai khodaida minu ngai khiroye nangna wari saba talabasu aikhoiga sanagi Kondombana makhoi ani changlaktuna yum adugi dari aduda phamthai langlena ta kondom lakpirabra kondombana hoija lakjari ado kombireina mamai leithoktuna leiriba asibo thoinuna haidrabasu nasani hena khangpham thoina o adudi ai hekta mangonda hairage ko kombirei aigi bakhumdi kadai aigi sinai chai gi pakhumdi langlena ta kondom nangi sinai chai dudi a khongba da hunchek lamlabani karige oini haidrabasu nasana khanglo thoinona amu ta kondom ngasidi mapham masida lakadaba pakhang yamna yami ngai hak phamlabani na hogat piro dari naga pikpani phampham challoi nakhoi gi si aibu taliba kai haibudura ai se kanano haiba nakhoi masak khangdraba mali tanja asida thongalgi konthong ado hangdoktuna nupa ani masu changlaklammi nupa ani asi manjaga matau thoibagani langlena mata kombireida khuningna kak illaga michi edu khatli kombireina mithom hongdokluba matamda pamuba mahakna changlaklibado urami thamoi lakada harau jarami manjana kombireida yengduna kombi Phongman khalibra kombireina ibung lakpiri changlao phida thasage asi hairaga mangolda thamliba kaunagi phak adubu lokthokduna dari mapalda tharami aduga ibung sida phambiyo hidak ngan thaksem jerake manjaga thoibaga dari aduda phamthai kombireini imungda changduna hidak semli
ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯕ ꯅꯨꯄꯥꯅꯤ, ꯐꯤꯗꯥꯗꯒ ꯐꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯃꯈꯣꯏꯅ ꯐꯤꯗꯥ ꯊꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯀꯣꯟꯗꯨꯝꯕꯅ ꯅꯊꯧ ꯂꯩꯇꯦ, ꯐꯝꯅꯤꯡꯗꯨꯅ ꯐꯝꯂꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯣꯟꯗꯨꯝꯕꯗ ꯌꯦꯡꯗꯨꯅ, ꯇꯥ ꯀꯣꯟꯗꯨꯝ, ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯈꯨꯜꯂꯛ ꯂꯩꯀꯥꯏ ꯑꯁꯤ ꯆꯥꯎꯕꯅꯤ, ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯕꯤꯔꯨꯔꯣ, ꯂꯩꯁꯥꯁꯤꯡ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤꯕꯅ ꯍꯥꯟꯈꯤꯒꯅꯤ꯫ ꯀꯣꯟꯗꯨꯝꯕꯗꯤ ꯆꯠꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯏꯃꯨꯡꯗꯒꯤ ꯍꯤꯗꯥꯛ ꯉꯥꯡꯊꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯥꯟꯖꯗ ꯄꯤꯔꯝꯃꯤ꯫ ꯇꯥ ꯃꯥꯟꯖꯥ, ꯁꯦ, ꯍꯤꯗꯥꯛ ꯑꯁꯤ ꯐꯥꯟꯕꯤꯌꯨ꯫ ꯀꯣꯝꯕꯤ, ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨꯗꯅ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯈꯤꯁꯦ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯀꯣꯟꯗꯨꯝꯕꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯐꯝꯊꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯀꯣꯝꯕꯤꯔꯩꯗ ꯌꯦꯡꯗꯨꯅ, ꯀꯣꯝꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤꯕ ꯀꯤꯁꯤ ꯑꯗꯨꯕꯨ ꯊꯣꯛꯇꯨꯅ ꯂꯩ ꯅꯥꯆꯣꯝ ꯑꯃꯈꯛ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯈꯜ ꯈꯔꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯀꯣꯝꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯁꯤ, ꯂꯧꯁꯤꯟꯕꯤꯌꯨ, ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯅ ꯍꯌꯦꯡ ꯐꯣꯡꯕꯤꯌꯨ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯃꯨꯟꯅ ꯈꯟꯕꯤꯌꯨ꯫ ꯀꯣꯝꯕꯤꯔꯩꯅ ꯂꯩ ꯅꯥꯆꯣꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯂꯩ ꯅꯥꯆꯣꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯁꯤꯡꯉꯦ ꯂꯩꯈꯥꯏꯁꯨ ꯁꯨꯔꯤ, ꯇꯈꯦꯜ ꯂꯩ, ꯄꯦꯇ꯭ꯔꯨꯛ ꯂꯩ, ꯒꯣꯟꯗꯥ ꯂꯩ, ꯆꯤꯈꯣꯡ ꯂꯩ, ꯅꯤꯡꯉꯣꯜ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯏꯗ, ꯃꯁꯤꯕꯨ ꯏꯇꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯂꯒ ꯂꯦꯟꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯑꯣꯏꯅꯅ ꯂꯦꯟꯅꯕꯁꯨ ꯁꯥꯏ, ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ ꯑꯅꯤ, ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯂꯣꯏꯅꯔꯤꯕ ꯅꯥꯆꯣꯝ ꯃꯥꯕꯨ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯁꯣꯏꯗꯅ ꯅꯩꯊꯠꯈꯤꯒꯅꯤ, ꯑꯩꯒꯤ ꯁꯤꯅꯥꯏ ꯆꯩꯕꯨꯅ ꯂꯠꯅꯗꯨꯅ ꯂꯪꯊꯣꯛꯄ꯫ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯅꯣꯅ ꯀꯣꯟꯗꯨꯝꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯋꯤ꯫ ꯃꯥꯟꯖꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯃꯁꯤꯕꯨ ꯀꯅꯥꯅꯣ? ꯌꯥꯝꯅ ꯁꯥꯎꯅꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯣꯅ, ꯍꯥ, ꯀꯅꯥꯕꯨ ꯑꯣꯏꯅꯤ, ꯃꯃꯤꯡꯅ ꯀꯣꯟꯗꯨꯝꯕ ꯀꯧꯕꯅꯤ, ꯏꯇꯥ ꯀꯣꯝꯕꯤꯔꯩꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯇꯥ ꯃꯥꯟꯖꯥ, ꯅꯪ ꯏꯇꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯧꯀꯣ꯫ ꯀꯣꯝꯕꯤꯔꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯀꯅꯥ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯅꯨꯆꯥꯒꯤ ꯍꯧꯅꯁꯥ, ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯀꯌꯥꯅ ꯂꯥꯎꯔꯛꯄ ꯉꯪꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ꯫ ꯂꯥꯡꯂꯦꯟꯅ, ꯑꯗꯨꯝꯅ ꯂꯥꯏꯅ ꯍꯥꯏꯗꯣꯛꯄꯁꯨ ꯇꯧꯕꯤꯒꯅꯨ, ꯀꯣꯟꯗꯨꯝꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯏꯇꯥꯒ ꯅꯈꯣꯏ ꯑꯅꯤꯒꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯩꯔꯧ ꯆꯤꯡꯈꯣꯡ ꯑꯣꯏꯗꯨꯅ ꯇꯤꯡꯈꯪ ꯇꯨꯝꯕꯧꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯔꯛꯄꯗꯤ ꯈꯛꯁꯣꯏꯔꯣꯏ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯑꯁꯤꯅ ꯃꯔꯨꯅꯤ꯫ ꯍꯣꯏꯁꯤ ꯐꯔꯦ, ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯦ, ꯁꯨꯛꯇꯣ ꯑꯩꯈꯣꯏꯗ ꯄꯤꯌꯨ, ꯑꯩꯈꯣꯏ ꯐꯧ ꯁꯨꯕꯤꯔꯛꯀꯦ꯫ ꯃꯥꯟꯖ ꯑꯃꯗꯤ ꯊꯣꯏꯕꯅ ꯁꯨꯛ ꯄꯥꯏꯗꯨꯅ ꯐꯧ ꯁꯨꯔꯤ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯧ ꯈꯞꯂꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯅꯕ, ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯃꯥꯛ ꯑꯐꯕ ꯑꯃ ꯐꯪꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯧꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯟꯗꯨꯝꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ ꯀꯣꯝꯕꯤꯔꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯁꯦ, ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯗꯦꯀꯣ꯫ ꯄꯥꯝꯕꯩ ꯀꯌꯥ ꯊꯤꯔꯛꯄꯗ ꯁꯤꯅꯥꯏ ꯆꯩ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯝꯍꯜꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯊꯦꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨꯟꯖꯦꯛꯈ꯭ꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄꯁꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯍꯥꯠꯇꯕ ꯌꯥꯗꯦ ꯑꯩ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯐꯝꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯌꯥꯍꯟꯈ꯭ꯔꯔꯣꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥꯒꯤ ꯐꯝꯖꯥꯎꯗ ꯇꯨꯝꯊꯕꯗ ꯃꯉꯥꯏꯔꯤ꯫ ꯑꯍꯤꯡꯒꯤ ꯏꯆꯦꯛ ꯍꯨꯟꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯇꯨꯝꯂꯝꯕꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯏꯕꯪ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯑꯁꯤꯗ ꯑꯀꯤꯕ ꯄꯤꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ
ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯌꯨꯝꯂꯛ ꯐꯥꯎꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗꯒꯤ ꯈꯖꯤꯛ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯁꯥꯠꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯥꯟꯖꯒ ꯀꯣꯝꯕꯤꯔꯩꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯟꯖꯅ, ꯑꯩꯒꯤ ꯅꯥꯆꯣꯝꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯗꯥꯏ? ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤ ꯈꯜꯂꯕꯒꯦ? ꯀꯣꯝꯕꯤꯔꯩꯅ ꯃꯥꯟꯖꯅ ꯉꯔꯥꯡ ꯄꯤꯔꯝꯈꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯃꯄꯣꯞ ꯑꯃꯗ ꯀꯥꯏꯗꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯆꯣꯝ ꯑꯗꯨꯗꯒꯤ ꯁꯤꯡꯉꯦꯜ ꯂꯩꯁꯛ ꯑꯅꯤ ꯂꯧꯊꯣꯛꯍꯧꯔꯒ ꯀꯨꯟꯗꯥꯂꯩꯒꯤ ꯃꯌꯥꯏꯗ ꯆꯤꯒꯣꯡꯂꯩ ꯑꯗꯨꯅ ꯍꯥꯞꯇꯨꯅ ꯃꯥꯟꯖꯗ ꯄꯤꯔꯝꯃꯤ꯫ ꯃꯈꯨꯠꯅ ꯂꯧꯍꯧꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯗꯨꯅ ꯅꯥ ꯄꯌꯦꯠꯇ ꯆꯤꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯦ ꯍꯥꯏꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯅꯥꯆꯣꯝ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯤ? ꯍꯥꯏꯌꯣ, ꯅꯈꯣꯏꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯒꯦ? ꯅꯥꯆꯣꯝꯗꯒꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯌꯥꯏꯗ ꯆꯤꯒꯣꯡꯂꯩꯅ ꯍꯥꯞꯇꯨꯅ ꯄꯤꯊꯣꯔꯛꯂꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯇꯨꯔꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯋꯥ ꯇꯨꯔꯩ ꯆꯟꯕ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯖꯕꯅꯤꯅ ꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯁꯤꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯆꯣꯝ ꯇꯈꯦꯜꯂꯩ ꯑꯁꯤꯅ ꯑꯩꯒꯤ ꯅꯥ ꯄꯌꯦꯠ ꯑꯁꯤꯗ ꯆꯤꯟꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯃꯤꯠꯌꯦꯡꯁꯨ ꯆꯣꯏꯊꯣꯛꯆꯔꯣꯏ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣꯝꯕꯤꯔꯩꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯃꯈꯣꯏ ꯌꯨꯝꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯆꯪꯂꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯍꯣꯔꯦꯟꯃꯛ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯠꯇꯨꯅ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯂꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯃꯇꯨꯡꯅꯤ꯫ ꯏꯕꯦꯝꯃꯨꯒ ꯀꯣꯝꯕꯤꯔꯩꯒꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯦꯝꯃ, ꯃꯤꯁꯛ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯈꯔ ꯆꯠꯊꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯃꯨꯡꯗꯗꯤ ꯆꯪꯁꯤꯜꯂꯛꯄ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯍꯥꯛꯅ ꯊꯟꯇ ꯃꯄꯥꯜꯗ ꯈꯛ ꯊꯣꯛꯀꯅꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯦ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯏꯃꯥꯅ ꯍꯧꯗꯣꯛꯀꯦ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕ ꯑꯁꯤꯗ ꯃꯤꯁꯛ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯏ ꯇꯤꯟꯕꯨ ꯁꯥꯟꯅꯁꯤꯜꯂꯤꯕ꯭ꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟꯕꯕꯨ ꯆꯪꯂꯤꯕ꯭ꯔꯥ? ꯍꯨꯔꯥꯟꯕꯅꯗꯤ ꯃꯐꯝ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯨꯔꯥꯟꯕ ꯀꯩꯁꯨꯗꯤ ꯆꯪꯂꯣꯏ꯫ ꯈꯪꯗ꯭ꯔꯦ, ꯑꯗꯣ ꯏꯆꯥꯒ ꯈꯪꯅꯕ ꯃꯥꯟꯖꯗꯨꯗꯤ ꯉꯁꯤ ꯂꯥꯛꯂꯝꯗꯕ꯭ꯔꯥ? ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯔꯕꯗꯤ ꯏꯃꯥꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯗ ꯏꯃꯥ? ꯍꯩꯍꯩꯗꯤ ꯀꯔꯤꯒꯤ ꯁꯤꯒꯗꯣꯏꯅꯣ? ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯈꯤꯒꯅꯤ꯫ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯁꯦ, ꯊꯦꯡꯂꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯦꯝꯃꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯀꯤ ꯃꯇꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯀꯣꯛ ꯃꯔꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯥꯟꯖꯅ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯆꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯃꯔꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯀꯣꯛ ꯃꯔꯨ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯃꯥꯟꯖꯁꯨ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯅꯝꯁꯤꯜꯂꯒ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯃꯨꯡꯗꯅ ꯏꯕꯦꯝꯃꯨꯅ ꯃꯄꯥꯜꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯛ ꯑꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ, ꯑꯩꯅ ꯉꯝꯂꯦ ꯅꯪꯕꯨ ꯐꯥꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ
Makutta thang ama paiduna mamang thongdu tapna hangdoktuna thoklaklammi. Kombirei su tumlamdi mana khalli imana muk mapalda thokliba karigino. Imungda sumak laigedi haide asui ngam thokpa tare. Kombirei su haugatuna mapalda thoklaklammi. Ibemona yena khada chepthaduna yenglakpada amuba phizol setpa nupa amana makhong yamna tapna thangduna chatlibadu urammi. Ibemona makhutta paiba thangdu thangatuna nupadugi mamangda phan chongshilli. Ibemu makhol khonjel ama kanna lauraklammi. Kombireina yengluba matamdadi mamana leimayaduda taduna leiribadu urammi. Mamagi manakta amuba phizol setpa nupa amasu leiri. Nupa aduna ibemugi thabakta thinduna leiriba thang adubu phatchatoklammi. Kombireina songshinduna nupa adubu pharammi. Aduga hai, nahak kanano, namay namit kumliba nahak kanano, kumliba pirapto, thuna hangto. Kombireina makut aduna nupa adugi makokto upsiliba pirup adubu hangdoklammi. Laimayda makhadana mahaki mamana shiduna taduna leiri. Aigi imabu thangna thinduna hatliba nahak kanano, nahak pusu ay nahat kani. Mamit aduna mitmangda leptuna leiriba nupa adubu yengluba matamdadi. Tarin ipanba THAJAgi mangalna mayek sing phatana leiriba saktam madubu urammi. Machilladuda khanghaudana sonki. Tamanja. Nupasi manjani. Manjana Kombirei da hai. Kombi, aina na temasi. Nang magna. Aigi imungsida. Patuba tabak tawbada natana. Aigi amatang hairabi imabaso. Thang na tinduna halaba. Aina nang baso soidana hat kani. Kombi, aigi waste mugtatako. Aini imabu hatpa nate. Kombireina makhada taduna leiriba thang adubu makhutna paikhatli. Aduga manjadu thinge tawrammi. Adubu thinba ngamlamde. Makhuttu thara thara niktuna leirammi. Manjana aina hatpa oiramlabadi. Aigi thawai ase hingnaba ai soidana chenkhiramni. Mihat asigi langla langjil aina soidana thekigani. Nangi wamata ai taningde. Nangdi mihat pane. Nangbu ichamchamna khanduna nungsiruba ai ase yamna panglamle. Ngasi haiba namittagi nang aigi mari tatlabane. Nangi nasak aduso aigi mangda amuk hana ulaglagado. Hemi hatpa nang kaidaure. Ai buso hatkiga haibro. Se halo. Ai buso nakut magna halo. Aigi saktambo tare ipan ba THAJAko. Mai thong tangkhai mana khumjinba. Tangkhai mana saphongbani haina nangna lauribado langani. Tasengna aina landaba makta oiramlabadi nangi namangda ai amuk khana lepa ngambo oijage. Mapu mahakna khangshano. Manja mafam adu thadoktuna chatkirami. Kombireina mamagi asiba hakchang adubu konduna kaplammi. Kombireigi wakhaldadi mahaki mamabu manjana hatlibane haina laurammi. Wafam masi kadai phawba chumlibano lalibano haibadu nongmadi soidana khanglakhigani. Namit kharanigi matungni manja mayumda leikhidre mafam khangdana mangkhri. Namit kharani asida Kombireigi mayumda namit khudingi ahingda chatlamba nupadusu chatkidre lakhidre. Langlena Kombirei da hai. Kombirei tamanjado mayumda hanjilaktaba namit masing yamlaba malik. Thabak ase mahakna tawramgani haibadi aina khak thajade. Nakoina mahakki michang asuk yamna changlibasi karigino. Aigi mitmang maktadani mahakna aigi imagi thabakta yumduna leiriba thang adubu satokhibado. Aina mabu phawbani. Thabak ase mahakna tawbani. Adunabu mayumda halakta kai mafam khangdana mangkribase. Mahakna asiguma thabak ase tawramgani haiba nangbu thajabrane. Michina tasengna uraba adu phawba. Karamna mahakbu thajade haigani. Mahaki nungsiba adudi minambani. Karigumba oija oithak kharagidamak aibu nungsiba sasindarambani. Adubu aigi ikutta paiba thangaduna mahakpudi thenba ngamkhide. Maramdi mahabu aina thamoi singna nungsirubana. Mihatpa mahakti mafam khangdana mangkrasado. Amuk hana mafam masida halaktaba oisado. Asumna wari sanaringai tanja asida kondumbadu changlaklammi. Dari aduda phamthai. Kombirei bu yengduna hairi. Kombi, wakal hena khanjinbasu tawkhino.
Nangi na mabu hatpa manjado aina phangnaba thiri. Mi hatpa magumbana kayam koina lotuna leiba ngamgadori bage. Ai leiri. Nangi damak ai leiri. Langlena ta kondom mamangda aikhoina ta kondomda haidaba kayam haiki ngangki sakibada apangbana chalsingni khanduna khoi khaling kha thabiganuko. Kombireina chasi maru hondoksi matong haibada aingonde hek thokle aina mahakpu icham chamba miyoini khanduna aigi thamoibu pithoklure aduga mabuk chal singdaba mi hatpa ngambo misak oirable aina matam pumbada lana lauraba ta kondombana ngasi aina awaphamda taraba mikup asida aigi dama hwambom tingduna leblari ayese kaya panglurabano chairak asida Kombirei gi thamoida kondombagi mami taba haukhirami masida kondombadi thoini hena haraujarami adubo mapogi sajai chakhiba apangbani khanba gada mahakkisu asingba matam soidana lakhigani asumna nongma asum haujin khirami haukhiba numit kharani asida tatlaroidaba langla paring ama oiduna kondomba amadi Kombirei gi nungsibabu leikhal chana lenglari somdana manjado thabum ani henjilakli mayumda halludaba chingi manakta leiba lautang sang machamada yarektuna leirakli matam khara mafam masida chaidang luraba matungda mahakna khalli numittuda eigi mitmangda chatkhiba amuba phizol setpa nupadabo kana oiriba mahakna ima ibe mubu halaga mi hatpagi mingtholna aina phanghaure miya mamangda aina aranba tahore chairak asida aina mingtholadabu isana yajaraba amaga mafam asida lotuna lairari mashina aigi irase chumle haina soidana sakrani khulladuda ai lona muk chattaba yadre mi hatpa nupadabu masak khangdoktaba yadre aigi Kombireina aibu lan lokre manjana numit aduda ukhiba misak adubu kana oiramba yabage haina wakhal munna tawrami aroibada karigumba ama ningsinglaklammi naha nongama numidang waikanaduda aina Kombirei gi mayumda chatpada nupa anikak hana phamduna leiramkhibado makhoi anigi marakta yawba kondomba haiba misaktu onthokna mankreda matam maduda langlena kondomba shina Kombirei amadi aigi nungsi lambelda tingkhang tumbogum ayetpa soidana oirakani haikhibado misak ado kondomba soidana oiramkani ai langlenga wafam asi tanarage numidangi thenglaba matam maduda manjana langlengi mayumda changlammi mamang thong adubu thinduna kawi langlen amukta mapa sida thokpira uba tumliba langlena taraduna khoiru thaumai ama paiduna mapada thoklaklammi khoiru thaumai ki mangaladudha mangda lepliba nupadugi saktam adubu ubada langlena manjane haiba khanglammi tamanja nangdi ahingsida ai khoiba mu hatba laklibra ngai kholangle ai mi hatba natte ai ge singba thamoi gi baudam se ai ge kombina tabidrabasu nangonda baudam jagi haina ai laklibani nangna han makhai kadai da leirubage aduga nangi karamba semjen chajinbu wafamno aingonda muktam gadoriba sina mi hat asigi matangda aina chingnaba misak amale misak to nahan muk nangna pankhiba kon wahai asi haiba loi phatringaida imongdagi langlengi mamana kauraklammi langlen mapalduda kanagano nangna wari sariba adubo langlena manjada yenglaga ima thoklakpa tare nang chakro ai changle asi hairaga imongda changkhirami manja so adumak yum madudagi thoklaklammi mathangi numitni langlena Kombirei gi mayumda chattuna pau tamlammi kombi ngarangdo ahing nongyai aduda ta manjada khoida laklammi khoi saunari bi Kombirei na khommi mayek na takpa sum henjilakli matam kharagi mamangda khoi gi yumda ahing khudingda nupa ma changlakli haina tawnabada manja oirambado hojik na khoi gi yumda muk yaurakla boire ita nang chikshina layuko ngai khoda adumna lana hane hekta khankinu mahaknadi mahak mi hatpa na ten hairi mi hatpa mi amanabu masana mi hatpa na haina karamna haijagani tanja aduda kondombado Kombirei gi mayumda laklammi Kombirei na kondombagi mafamda pawadubu tamlammi kondombana kari haiba manja dumuk lakle haiba mahak
ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯗꯕꯅꯤ ꯀꯣꯝꯕꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯋꯥꯡꯄꯥꯠꯇ ꯊꯝꯅꯥ ꯈꯦꯟꯖꯣꯡꯂꯛꯇ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯍꯧꯏ ꯍꯌꯦꯡꯁꯦ ꯑꯩꯒ ꯀꯣꯏꯊꯣꯛꯂꯨꯁꯤ ꯅꯪꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗ ꯍꯩꯅꯔꯝꯂꯔꯣꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯣꯏꯒꯅꯨꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯟꯖꯅ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯟꯖꯅ ꯏꯇꯥꯎ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯀꯣꯝꯕꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯗꯨꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯨꯝꯅ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯊꯣꯏꯕꯅ ꯑꯩꯅ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯣꯝꯕꯤꯔꯩꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯣꯟꯗꯨꯝꯕꯕꯨꯅꯤ ꯅꯪꯒ ꯇꯤꯟꯅꯕ ꯅꯇꯥꯎ ꯁꯅꯥꯍꯜꯗꯣ ꯀꯣꯟꯗꯨꯝꯕꯒꯁꯨ ꯇꯤꯟꯅꯕ ꯇꯥꯏ ꯁꯅꯥꯍꯜꯗ ꯄꯥꯎ ꯑꯁꯤ ꯇꯝꯗꯨꯅ ꯀꯣꯟꯗꯨꯝꯕꯒ ꯋꯥꯔꯤ ꯁꯥꯅꯍꯟꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯧꯗꯣꯛꯍꯜꯂꯣ ꯑꯩ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯇꯥꯒꯦ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯊꯣꯏꯕꯅ ꯃꯇꯥꯎ ꯁꯅꯥꯍꯜꯒ ꯎꯅꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯅꯪꯒ ꯇꯤꯟꯅꯕ ꯀꯣꯟꯗꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯃꯥ ꯏꯕꯦꯝꯃꯨꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯧꯗꯣꯛ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯕꯅꯤꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯀꯅꯤ ꯏꯇꯥꯎ ꯃꯥꯟꯖꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯟꯗꯨꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯊꯣꯏꯕꯒ ꯃꯥꯟꯖꯒꯅ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯍꯜꯅ ꯀꯣꯟꯗꯨꯝꯕꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯀꯣꯟꯗꯨꯝꯕꯅ ꯏꯇꯥꯎ ꯊꯦꯡꯂꯕ ꯀꯥꯟ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯁꯅꯥꯍꯜꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯀꯣꯟꯗꯨꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯀꯣꯟꯗꯨꯝ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯇꯥꯔꯛꯏ ꯅꯪꯉꯣꯟꯗ ꯇꯝꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ ꯀꯔꯤ ꯄꯥꯎꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯟꯖꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯇꯥꯔꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯣꯝꯕꯤꯔꯩꯒꯤ ꯃꯃꯥꯗꯨ ꯅꯪꯅ ꯍꯥꯠꯂꯦ ꯍꯥꯏꯅꯔꯛꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯁꯦ ꯃꯥꯟꯖꯅ ꯁꯟꯗꯣꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯁꯦꯡꯅ ꯆꯨꯝꯕ ꯇꯥꯔꯕꯗꯤ ꯋꯥꯐꯝ ꯑꯁꯤꯅ ꯄꯥꯛꯁꯟꯅ ꯁꯟꯗꯣꯛꯈꯤꯗ꯭ꯔꯤꯉꯩ ꯃꯥꯟꯖꯕꯨ ꯍꯥꯟꯅ ꯍꯥꯠꯅꯕ ꯍꯣꯠꯅꯍꯧꯁꯤ ꯃꯁꯤꯅ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯀꯣꯟꯗꯨꯝꯕꯗꯤ ꯁꯅꯥꯍꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯔꯝꯃꯤ ꯊꯥꯖꯐꯝꯁꯨ ꯊꯣꯛꯏ ꯀꯣꯝꯕꯤꯔꯩꯅꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯟꯖꯗꯨ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯇꯝꯂꯛꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯤꯍꯥꯠꯄ ꯃꯤꯗꯤ ꯃꯥꯟꯖ ꯅꯠꯇꯦ ꯃꯥꯟꯖꯗ ꯃꯤꯍꯥꯠꯄ ꯃꯤꯡꯊꯣꯜ ꯄꯤꯁꯤꯟꯕꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯒꯅꯤ ꯃꯥꯟꯖꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯇꯝꯊꯣꯛꯂꯛꯂꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯥꯟꯖꯕꯨ ꯍꯥꯟꯅ ꯍꯥꯠꯍꯧꯔꯁꯤ ꯍꯥꯏꯅ ꯀꯣꯟꯗꯨꯝꯅ ꯁꯅꯥꯍꯜꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯩꯅ ꯀꯣꯝꯕꯤꯔꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯤꯅꯥꯏꯖꯩꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯐꯥꯎ ꯃꯐꯝꯗ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯤꯈꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯥꯟꯖꯒ ꯃꯈꯣꯏ ꯑꯅꯤꯒꯅ ꯇꯠꯇꯅ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨꯕꯨ ꯊꯗꯠꯅꯕ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯀꯣꯝꯕꯤꯔꯩꯒꯤ ꯊꯋꯥꯏ ꯃꯉꯥꯕꯨ ꯑꯩꯅ ꯊꯦꯝꯖꯤꯟꯕ ꯆꯠꯈꯤ ꯑꯗꯨꯒ ꯃꯥꯟꯖꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯅꯨꯃꯤꯠꯇꯣ ꯀꯣꯝꯕꯤꯔꯩꯒꯤ ꯊꯋꯥꯏꯕꯨ ꯅꯥꯎꯊꯦꯝꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ ꯉꯁꯤꯅ ꯂꯣꯏꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯀꯣꯝꯕꯤꯔꯩꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯂꯒꯅꯤ ꯑꯗꯨꯒ ꯃꯥꯟꯖꯕꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯊꯤꯔꯛꯂꯒꯅꯤ ꯆꯐꯨ ꯑꯁꯤ ꯈꯛꯇꯪꯒ ꯁꯨꯃꯥꯡꯂꯣꯝꯗ ꯐꯨꯝꯖꯤꯜꯂꯝꯈꯤꯒꯦ ꯀꯣꯟꯗꯨꯝꯕꯅ ꯃꯀꯣꯛꯇ ꯐꯤꯔꯨꯞ ꯈꯨꯝꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯥꯟꯖꯅ ꯇꯨꯡꯗ ꯇꯞꯅ ꯏꯅꯔꯛꯂꯝꯃꯤ ꯀꯣꯟꯗꯨꯝꯕꯅ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯁꯃꯤꯟ ꯐꯪꯂꯗꯨꯅ ꯈꯪꯂꯝꯃꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤ ꯃꯥꯟꯖ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯣꯝꯕꯤꯔꯩꯅ ꯄꯥꯎ ꯇꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯀꯣꯟꯗꯨꯝꯕꯅ ꯇꯥꯔꯝꯃꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦꯅꯦ ꯇꯨꯡꯗꯁꯨ ꯊꯖꯤꯟꯈ꯭ꯔꯦ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯊꯖꯤꯟꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯂꯒꯦ ꯃꯤ ꯍꯥꯠꯄꯅ ꯃꯥꯟꯖ ꯑꯁꯤꯅ ꯇꯥꯖꯍꯧꯔꯁꯅꯤ ꯀꯣꯟꯗꯨꯝꯕꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯁꯪꯁꯤꯜꯂꯝꯃꯤ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯂꯛꯂꯤꯕ ꯀꯣꯝꯕꯤꯔꯩꯒꯤ ꯃꯃꯥ ꯏꯕꯦꯝꯃꯨ ꯑꯗꯨꯅꯁꯨ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ
ꯀꯣꯟꯗꯨꯝꯕꯅ ꯁꯅꯥꯍꯜꯗ ꯂꯣꯏꯅ ꯂꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯀꯣꯝꯕꯤꯔꯩꯒꯤ ꯃꯃꯥꯕꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯟꯖꯕꯨ ꯊꯤꯗꯨꯅ ꯍꯥꯠꯍꯧꯔꯁꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯃꯥꯟꯖꯒꯤ ꯂꯩꯐꯝ ꯈꯪꯉꯤ꯫ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯍꯧꯁꯤ, ꯃꯥꯕꯨ ꯍꯥꯠꯂꯨꯔꯁꯤ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯀꯣꯟꯗꯨꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯍꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯀꯣꯟꯗꯨꯝꯕꯕꯨ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ꯫ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏ, ꯏꯇꯥꯎ, ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯄꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗ ꯃꯥꯟꯖ ꯂꯩꯕ꯭ꯔꯅꯦ? ꯀꯣꯝꯕꯤꯔꯩꯒ ꯑꯃꯨꯛꯇ ꯍꯥꯟꯅ ꯎꯅꯁꯦꯅ ꯇꯧꯕꯅꯤ꯫ ꯀꯣꯟꯗꯨꯝꯕꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯕꯨ ꯀꯧꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯣꯟꯗꯨꯝꯕꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯀꯣꯝꯕꯤꯔꯩꯅ ꯍꯪꯂꯛꯏ, ꯇꯥ ꯀꯣꯟꯗꯣꯝ, ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯩꯁꯨ ꯈꯪꯗꯦ, ꯏꯇꯥꯎꯁꯤꯅ ꯄꯨꯔꯛꯄꯅꯤ꯫ ꯁꯅꯥꯍꯜꯅ, ꯀꯣꯝꯕꯤꯔꯩ, ꯑꯩ ꯃꯥꯟꯖꯒꯤ ꯃꯇꯥꯎꯅꯤ꯫ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯕꯨ ꯆꯨꯝꯊꯣꯛꯀꯦ, ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯟꯖꯒ ꯊꯣꯏꯕꯒ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ, ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯅꯣ? ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯂꯦꯞꯂꯒꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯀꯣꯟꯗꯨꯝꯕꯅ, ꯀꯣꯝꯕꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯥꯗꯤ ꯂꯥꯛꯆꯔꯤ, ꯑꯩ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯟꯗꯨꯝꯕꯅ ꯃꯥꯟꯖꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯟꯖꯅꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯀꯣꯟꯗꯨꯝꯕꯗ ꯐꯨꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯟꯖ ꯑꯃꯗꯤ ꯀꯣꯟꯗꯨꯝꯕꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯈꯦꯡ ꯇꯥꯕ ꯃꯈꯩ ꯐꯨꯅꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯑꯔꯥꯟꯕꯅ ꯌꯣꯝꯂꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯀꯣꯟꯗꯨꯝꯕꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯀꯣꯟꯗꯨꯝꯕꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯌꯣ, ꯀꯣꯝꯕꯤꯔꯩꯒꯤ ꯃꯃꯥꯗꯨ ꯀꯅꯥꯅ ꯍꯥꯠꯈꯤ? ꯀꯣꯟꯗꯨꯝꯕꯁꯨ ꯃꯊ꯭ꯋꯥꯏꯗꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ, ꯑꯩ ꯂꯥꯜꯂꯦ꯫ ꯅꯪꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯃꯥꯟꯖ ꯃꯤꯍꯥꯠꯄ ꯅꯠꯇꯦ, ꯃꯤꯍꯥꯠꯄꯗꯨ ꯑꯩꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩꯗꯤ ꯈꯜꯂꯨꯕ ꯋꯥꯈꯜꯒ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯜꯂꯨꯔꯒ ꯀꯣꯟꯗꯨꯝꯕꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯇꯨꯀꯠꯆꯔꯛꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯈꯤꯕ, ꯑꯩꯕꯨ ꯃꯤꯍꯥꯠꯄ ꯃꯤꯡꯊꯣꯜ ꯄꯤꯁꯤꯟꯗꯨꯅ ꯃꯇꯝ ꯀꯌꯥꯅꯣ ꯑꯩꯅ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯀꯣꯝꯕꯤꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯎꯕ ꯑꯣꯜꯍꯟꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯍꯟꯈꯤꯕ, ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯕꯒꯤ ꯋꯥꯔꯕ ꯆꯩꯅꯥꯕꯨ ꯑꯩꯅ ꯈꯥꯡꯗꯨꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯩꯒꯤ ꯀꯣꯝꯕꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯟꯅ ꯂꯧꯔꯝꯕꯁꯤꯡ ꯑꯗꯣ ꯏꯉꯥꯒꯤ ꯅꯣꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯂꯤ꯫ ꯀꯣꯟꯗꯨꯝꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨꯅ ꯀꯣꯟꯗꯨꯝꯕꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯝꯕꯤꯔꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯣꯝꯕꯤ, ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯌꯨꯝꯗ ꯂꯥꯠꯆꯔꯤꯕꯁꯦ ꯅꯪꯒꯤ ꯁꯛꯇꯝ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯂꯥꯠꯆꯔꯤꯕ ꯊꯃꯣꯏ ꯀꯥꯅꯨꯡ ꯑꯁꯤꯗ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯊꯠꯆꯤꯟꯗꯨꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯅ ꯃꯥꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕꯗꯨ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯂꯔꯤ꯫ ꯃꯤꯀꯨꯞꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯅꯕ, ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯪꯅꯕ ꯉꯁꯤꯗꯤ ꯑꯩ ꯃꯤ ꯍꯥꯠꯂꯔꯤ꯫ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯑꯣꯏꯔꯛꯏ꯫ ꯏꯈꯦꯡ ꯐꯛꯂꯕ ꯏꯈꯨꯠꯁꯤꯅ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡ ꯅꯪꯕꯨꯗꯤ ꯍꯦꯛꯅꯤꯡꯗ꯭ꯔꯤ꯫ ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯏꯈꯨꯠꯁꯤꯅ ꯊꯦꯡꯂꯨꯔꯒ ꯁꯣꯛꯂꯨꯔꯒ ꯂꯩꯔꯥꯡ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯁꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯊꯣꯛꯂꯒꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯈ꯭ꯔꯣ꯫ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯒꯅꯣꯅ ꯅꯪꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯎꯠꯂꯔꯣꯏ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯎꯠꯈ꯭ꯔꯔꯣꯏ꯫ ꯀꯣꯝꯕꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯍꯜꯅ ꯀꯣꯟꯗꯨꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯂꯦꯞꯅ ꯂꯦꯞꯅ ꯈꯜꯍꯧꯏ꯫ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ꯫ ꯇꯥꯃꯥꯟꯖꯥ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯃꯥꯟꯖꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯟꯖꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫
ꯃꯥꯟꯖꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯤꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯃꯇꯥ ꯂꯥꯡꯂꯦꯟ ꯐꯝꯂꯤ ꯂꯥꯡꯂꯦꯟꯁꯨ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯁꯤ ꯀꯞꯂꯒꯅꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯀꯣꯝꯕꯤꯔꯩꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯀꯣꯝꯕꯤ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯅꯤꯡꯁꯤꯡꯕꯒꯤ ꯆꯩꯅꯥꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯤꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯅ ꯑꯩꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯕꯅ ꯄꯣꯂꯣꯏꯗ ꯀꯥꯏꯅ ꯃꯩꯆꯥꯛ ꯂꯪꯍꯧꯔꯦ ꯑꯄꯪꯕ ꯊꯃꯣꯏꯅꯪꯗꯤ ꯀꯞꯆꯧꯋꯣ ꯂꯧꯅꯝꯕ ꯋꯥꯍꯩꯗ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯑꯗꯨꯉꯩ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯁꯩꯍꯧ ꯃꯇꯝꯗ ꯈꯨꯗꯣꯜ ꯂꯩꯔꯥꯡ ꯑꯣꯏꯅ ꯄꯤꯔꯝꯈꯤꯕ ꯀꯪꯂꯕ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡ ꯀꯞꯆꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠꯅ ꯌꯨꯡꯕ ꯃꯇꯝꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯟꯗꯨꯝꯕꯕꯨ ꯍꯥꯠꯂꯤꯕ ꯃꯥꯟꯖꯕꯨ ꯃꯈꯣꯡ ꯃꯈꯨꯠꯇ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯃꯜꯂꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯆꯦꯜꯂꯛꯇꯨꯅ ꯀꯣꯝꯕꯤꯔꯩꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯀꯣꯝꯕꯤꯔꯩ ꯗꯥꯃꯥꯟꯖꯗꯣ ꯑꯥ ꯁꯣꯔꯣꯛꯇ ꯍꯥ ꯗꯥꯃꯥꯟꯖ ꯀꯩꯗꯧꯔꯕꯒꯦ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯀꯣꯝꯕꯤꯔꯩꯗꯨ ꯊꯣꯡꯒꯥꯗ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯂꯦꯞꯄꯒ ꯃꯥꯟꯖꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ ꯃꯥꯟꯖꯅ ꯃꯃꯤꯠ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯀꯣꯝꯕꯤꯔꯩꯗ ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯤꯕꯤ ꯀꯣꯝꯕꯤꯔꯩꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯩ ꯃꯤꯌꯥ ꯇꯥꯔꯕ ꯑꯩ ꯆꯍꯤ 15 ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯦ ꯑꯩꯒꯤ ꯀꯣꯝꯕꯤ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛ ꯑꯣꯏꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯂꯝꯂꯥꯟꯕ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯣꯜ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯑꯩꯗꯤ ꯆꯠꯂꯦ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯆꯍꯤ 15 ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯀꯣꯝꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯇꯕꯨ ꯇꯥꯔꯒ ꯋꯥꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯇꯦꯛꯈꯠꯄ ꯑꯣꯏꯖꯒꯦꯀꯣ ꯑꯩ ꯆꯠꯂꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯩ ꯇꯥꯝꯅ ꯆꯠꯂꯦ ꯀꯣꯝꯕꯤꯔꯩꯁꯨ ꯃꯥꯟꯖꯕꯨ ꯌꯦꯡꯗꯨꯅ ꯆꯤꯟꯕꯥ ꯊꯣꯛꯅ ꯋꯥꯍꯩꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯊꯃꯣꯏꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯀꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯍꯥꯛꯄꯨ ꯁꯛꯂꯣꯟ ꯌꯥꯝꯕ ꯂꯩꯆꯤꯜꯁꯦ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩꯅ ꯑꯗꯨꯕꯨ ꯑꯄꯥꯏꯕ ꯊꯃꯣꯏ ꯑꯣꯏꯔꯝꯂꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯏꯄꯣꯝꯗ ꯊꯃꯣꯏꯗ ꯇꯣꯔꯕꯥꯟꯗ ꯏꯊꯛ ꯀꯟꯅ ꯍꯟꯖꯤꯟ ꯌꯩꯔꯔꯤ ꯑꯗꯨꯕꯨ ꯗꯥꯃꯥꯟꯖ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ ꯅꯪꯕु नुक्सिरमद्रबदि नमित अदुदा इखुत्ता पाइरिबा थांग अदुना नंगबु थिंदुना सोइदना हालमगनि फरे अवाबा पुंबा आई खांगलगे नंगना कैसुम संगदगी थोगलकपदो आई खौरांगना गाइदुना लेरमगे मालेम ताइबंग पालसिदा कोम्बिरei लेरांग कयामना लेमन चंदुना मांगखिबा तारबसु नंगिदमक नंगी कोम्बिरei लेना मचोय अमत्ता तादना अयुक्की नंगलुम लिकला मरक्ता फुगाइने लैसा तमदुना लेरमगे मांजा चटख्रे कैसुम संगदमिया तादुना लेख्रे मतम खरगी मतुंगनी कोम्बिरैना मांजागी पावबु खौरांगना ngaiki नोंगमा कैसुम संगदा थबक तौबु नुपा अमदा हंगलुई मदुदा नुपादुना हाइरई मांजदी पुंसीगी ओइना कैसुम संगदा लेरगनि हाइ कोम्बिरei तुमिना लेपतुन लेहौई कोम्बिरei अवाबा कयागा लोइनना निंगसिंगबना लाइनिंग ओइदुना लेखिरमी काइना मैचाक अदुना मैरी थोकना लामैगुमना चाकलदुना चागनी थक्कनी खंगलमदे चाद थक्तबना मसादो सुम सुम सोंजिलक्तुना अनाबा हाइबदा ओइरमी कोम्बिरei यामना कन्ना नारमी पुंसीगी पोलोई अदुदा महाकना सोंजै दामांजा नंगबु ngaibada अहिदि सोक्थारे मखा ताना नंगबु ngaइबा ngambagi थौना एंगोंदा लेतरे हंदक मपोक असिदा नंगी थमोइगी कोम्बिरei ओइबा फंखिद्रबसु मथंगी मपोक अमदा नंगी थमोइ लेकोलदा इदोम इथंता फुगाइने लैसा तंबी कोम्बिरei ओइबा फंजगेको नंगी कोम्बिगी वारिसु हंदक मपोक असिगिदि लेमन चंदुना अदमक मांख्रसनु
lamphel na wa kombirei madom thamoi kai bi lei malang ipom lang la kanda sat bi lei leirang na kumlang chup na ting tha ba lei nungsi khudol tam na lei sabi sanong nungo lei pharaba samlang na kup labi ira thang labi misnana kumgi lagyen lakpada mitlu ani da sinthaba tarang lai jabu tai thok tuna masabi pamu babu lakpara haina khaurang ba mi inga loinana yengduna ngaiduna leibagum kaina mai chak phanghaurabi kombireina haukraba nungsi saihau adubu ningsingduna mai thongda amuktang momonok jerami adubu ikhang khanghaudana tuktharaba misna anido tapna ushin thirami wari asigi mamingna huranba matai manao wari asibu ibirakpana lanchenba meitei thaina matam amada pakchau kauba nupa amaga tonu kaubi nupi amaga leirami makhoi anina luhongduna punna leiminarakpa asi chahi ahum mari suri adubu makhoi anigi machadi amata yauramdi amaromda makhoi ani asi yamna lairaba amasu oirami khamthengna lairaba misak ama oiduna makhoi ani yamna wana hingli pakchauna magi nupibu yengduna hai aina haiba wafam aduna soidana pharani nupi madu oina taurasi tonu na khombi hera nupa nangi huranba haiba thabakto ayamna hainade haiba natro huralaga karibu kanagani adumak sunomsi taibang mirol hek tarakpa mikup asidagi sunomduna lakhibani isagi humangmalna asingba iralne haina khanjakibani adubu pumnamak arimba tari hojikpu humang thokna thabak surubagi kari kanaribagi nangsu khaloni khuba kaise kuron hubada maro kaya sure pele asigumba thabak ase ai pele aduna hojikti ai migi mapot maran huralagani huranba haibado ai oiradabani nanga ngangne jabangam japonti ai huranbara haibabu mina tap taba makai phubiraktana sifam napham khangdana siba soiroi kari kandabada nanga tumak tawbiyu ho ai thanda tawba yaragabu masigi huranbagi wafam ase aina nangonda nahandagi haiduna lakhidro yadabagi na aina harisi ai khoyani punna hurangadabani e madudi karigiya nate nupa nangna ibu huranbi asuk yamna oheningliba asibu karigino ai ase nupini khangbidrabara karino ngamjare ai yawbaga ngamjaroi aina hurangi haina khalibase migi yana khayengunda koi changlaga hurangadaba nate migi maning mayadaga koi phawbado aina hena pamba nate aina tawge khaliba asidi tu asomgi chingase mashida langphai yamna chatnabani aikhoi ani na mafam mashida leiduna langphai halakpa miyoisingdagi sanalupa mundawribani sanalupa huran gadawribani mashida nupi nangna makhoibu moithem tawgadawriba adugini aina nang yawdaba yade haina hairibase hari kaya done yengoni masigi nupasi ai asibu nangna kari oina khange ai asi nangi nupi nangi nupibu huran bukilang ohengi khaliba dabu karina kokno natte nangbu thaina leisharingai matamdadi aina haiba loina yagani aigi itung ingani sire punna shiminagani kaina yamna haikibadaine matamduda nangna haikiba wahai adubu ngasidi kadaino ha kadaida sakhrabageba ho madu pumba loina mangkhre maduna luhongdrikangi wani aisu nangi matung induna thabak suba chatlidana maduda aina bu nangonda kari haijabagi iporobagi matung induna chatlibani haina khanjaribani adubu huranba haiba adumadi ayaba sungamngamloi tonoa nangbo mukta wakhal khallu kaidoge aina hojik khalibase humang tadana thabak sudana nungaiba asidani aina hairiba thabak asina aikhoi punshi asibu soidana nungai halakani mashinang thajo si aina hairiba sida nang yaro nupa huranba phaba thabak nate ko makhoi khara manakhraga nangbu phubadi pinamuk laiba thabakni nang tana mingondagi huranbagi wakhaldi khakhalunu ko ai nupani kaino makhoi ngonde hekti henjin mangam gadaba nate ni madugi oirabadi aina pumnamuk ayokna jagi nang kari suwabiyo haide kanade wari sanaduna leiraga matam mangnabani adugi saruk chak adu thongtoklo sak charaga ikhoyani chingda chalasi masida tono na khommi nupa ayuk ki chak thongnaba ching maru umata leite chak thonglaroi chara hen batare
Kari haiba nupi. Sak thongningai ching maru amata leitre haiba. Tono ngasishu amuk aikhoi ani bu chara hinba taradro. Hoi henba tabani karidi upai leiri. Ngarang namit chuppa masu wakhal khalibani do haiduna thabak suba chatkide do. Thabak suba chatkidrabani na ngasidi chara henba tari. Nupa horen numidang phawbudi khangbiro. Aibu ontok nu wadawrida. Nupi amuktaga leibra haina yenglusoda. Lai laglaga po launa hekte thadarakladro. Leitrabadi leitre. Kanarai nupa thabak suba sachi. Lairaba ikhoigidi thabak na punchini. Chara hendanaba thabak surusi. Sakti chadana kamaina thabak suba chatkadawribano nupi. Angbu ngawbra kaino. Nupi thabak suba na kanaroi. Aina hairiba huranbagi thabak asibu oina tawbana phagani. Kanararoidaba waduda hanjin ngang saktuna leibiriba adubu tambidrabro. Arembado wanabani. Amukta haugatpiyo chatnaba tawrasi. Masida pakchawna wakhalda khalli. Thabak suba chatpa saraga aigi nupise chingda purage. Aikhoi ni changduna migi mapot maralbu huralage. Laibuk chang hekta yenglage. Pakchawna khami. Hoi phari. Nangna haiba waduda ai yarage. Thabak suba yauge haiba natro. Lao aikhoi ni chalasi. Hoa adunidana. Chatnaba tawrasi. Asumna hainaduna makhoi ani haugatne. Imungda changduna mapi marol loshinne. Pakchawna mahakna sena chanaba mapi marol kharabo phi amada yomsilami. Tonuna mapuroibana tawriba adubu uraduna hai. Nupa karino tawbiriba adubo. Karigino phiyomga yomliba aduna natti. Kari leibagi thabak suba sachi hairaga phiga muk yomliba adubu karigino haibanida. Nupi wayam nangangana. Nangi suna pinarol khari yomsilu. Aidi karigi ipi irol yomsin gadawiba. Yomda yomsiluni. Aikhoi ni chatkadawriba sa thabakni. Yumsida karam kanda muk hanjilakane haiba. Haiba ngampa nati. Adunani aina phi yomsiliba. Nangsu yomsilu. Nangisi wama lady. Thabak suba chatkadawribra. Natragana nangi huranba chatkadawribra. Wakhal tade aihak. Nupa nang phattabadi tawjasanu. Napi naroldo satchat yomsilu. Aidi loirabani ko. Tono na magiso mapi marol khara phi amada yomsilami. Aduga mapada thoglai. Pakchawna. Loirabra nupi. Chatpa yarabra nangbo. Loire. Chatpa yarani. Adudise. Thonga se phajjana mukta lonchilamkhige. Paksawna thonga dubo jetna lonchilli. Aduga hai. Lao jalasi. Thenkinabani. Tono suwa makha kari mata haidi. Phiyom adubu yanduna. Mapuroibagi matungda inarakli. Makhoi ani asum chatlami. Pakchawna mamangi ching aduna lairiba mafam adu tamna chatli. Chingi lambi aduda chatpa aduda tonuna mabukningda khalli. Aigi nupasina chingi lambi sida aibu puduna chatliba sibu karigino. Mahakise thabak suba malaktre. Phiyom siga aibu huranba chatliba soitana oirigani si. Asi khanduna mapuroibada hai. Ho tabiribro amukta lepikho. Chatlibase amukta lepikho wo. Pakchawna leptuna khummi. Kaidawrage ne tonu nangbo. Kari mu watlabagi. Nupa nangna chatlibasibu kadomdano. Lambi asidi ching taba lambi ni. Natti nangi sibu chingdro. Hey, ching taba lambi asida chatlabadi chingda oiramlagani. Mashigi lambi asida chatlaga konung yawgadaba natti. Nangbu kari mata khangjadabra haiwane. Ho ngasai chatlamdaidadi thabak subani haikibadai. Thabak supambu somda leibro. Lambi asi onari. Tu asomdani chatkadaba. Ai loina khangi. Nupi aigi itung inda inaro. Nang yamna wangangano. Asi haituna amuk chatpa hawi. Tonu su chatli. Chatna hai. Nangbu karam nangangna siba. Singsida nangna chatlibase. Nangi huranba thabak adu tawba soidana oirikani. Jingnung asida huranba lumbra haibabune. Sa kai thoglakduna maraina chajakrasani. Makhoi ani chumdring chatkre. Asum chatpana ching adu yauri. Ching macha adu bulan thorakle. Chingi wangma adudani. Ching khaduda kumtharaga khong lambi amakhakle. Masigi lambi asi lalon itik tawba langphai chatpa miyoi singna chatnaba lambi ni. Tonu na hai. Nupa wareda.
Imana pokpadagi kazaraktribasing kaise nangna ngasi kahanbiri nangna ibu wahanbase wahalida ko nupa Jing macha si makababu kayamuk yamna warabagi nangbo waragana tu ukhasida ngahek phamlaga bothau laisari ngai matamdadi nangbo ingonda thabak mana amata suhalloi ikutta hamlaga pisagane haina tattana haikibadaine aduga haujikna kari oiraba mashiro nangi ikut hamlaga pisane haikibadabo Nangbo punchi shiri thabak ni haibadaine nangna haiba wadugi matung inna thabak shubani haujikti karimata khallurano nang ai nungairakladabani I karamna no nungairakadawriba sibo ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯇꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯣꯡ ꯂꯝꯕꯤ ꯑꯁꯤꯗ ꯂꯪꯐꯩ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯪꯐꯩ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯒꯅꯤ ꯃꯇꯥꯡ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯂꯨꯝꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯀꯟꯊꯒꯅꯤ ꯁꯤꯕ ꯅꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯇꯕꯨ ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯅꯤ ꯌꯦꯡꯉꯨꯅꯤ ꯃꯤ ꯍꯥꯠꯄꯒ ꯉꯝꯗꯧꯔꯤꯀꯣ ꯅꯨꯄꯥ ꯅꯪ ꯃꯇꯥꯡ ꯇꯥꯟꯖꯥꯒꯤ ꯋꯥꯅꯤ ꯅꯤꯡꯊꯧꯁꯨ ꯃꯤ ꯍꯥꯠꯂꯤꯕ ꯑꯁꯤꯗꯤ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯅꯕ ꯅꯠꯇꯦ ꯅꯤꯡꯊꯧꯅ ꯃꯤ ꯍꯥꯠꯄ ꯌꯥꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯑꯔꯪꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩ ꯑꯁꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧ ꯂꯧꯅꯝ ꯂꯥꯡ ꯊꯥꯛꯎ ꯑꯁꯤꯅꯤꯅꯦ ꯅꯨꯄꯥ ꯑꯩ ꯑꯁꯤ ꯅꯨꯄꯤꯅꯤꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯧꯒꯥꯏ ꯑꯁꯦ ꯍꯛꯇꯤ ꯍꯛꯃꯜꯂꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯈꯣꯏ ꯀꯅꯥꯃꯇꯅ ꯑꯩꯅ ꯁꯣꯛꯍꯜꯂꯣꯏꯗ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ ꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯣꯠ ꯅꯧꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯅꯤꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯄꯪꯊꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯃꯈꯣꯏꯅ ꯅꯧꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯇꯨꯞ ꯑꯆꯧꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯛ ꯊꯣꯝꯂꯅꯤ ꯑꯅꯤ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯐꯤꯅꯨꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯁꯤꯜꯂꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯊꯤꯟꯒꯗꯕꯅꯤ ꯀꯔꯤ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯤꯍꯥꯠꯄꯤꯁꯨ ꯑꯣꯏꯗꯧꯔꯤꯕ ꯑꯩꯁꯦ 이쿠타 탕파이두나 미부 텐두나 하더리바 ꯑꯩ ꯉꯝꯂꯣꯏ ꯅꯨꯄꯥ ꯑꯩ ꯃꯤ ꯍꯥꯠꯄꯒ ꯉꯝꯂꯣꯏ ꯊꯨꯠ ꯂꯥꯎꯕ ꯊꯕꯛ ꯃꯆꯥꯁꯤꯃ ꯇꯧꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯕꯗꯤ ꯌꯥꯔꯔꯣꯏꯗ ꯑꯣꯟꯊꯣꯛꯅ ꯅꯨꯄꯤ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯅꯪꯁꯦ ꯍꯣ ꯅꯨꯄꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯔꯥ ꯉꯝꯖꯔꯣꯏ ꯑꯩ ꯅꯪꯒꯤ ꯊꯣꯛꯄ ꯍꯨꯔꯥꯟꯒꯦꯔꯥ ꯃꯤ ꯍꯥꯠꯀꯦꯔꯥ ꯅꯅꯤꯡ ꯇꯧꯍꯧꯔꯣ ꯑꯩꯗ ꯆꯠꯈ꯭ꯔꯒꯦ ꯅꯨꯄꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯃꯤ ꯁꯤ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯃꯥꯡꯕꯗꯨꯗꯤ ꯃꯥꯡꯖꯈꯤꯁꯅꯨ ꯃꯗꯨꯗ ꯅꯪꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯅꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯒꯗ ꯂꯣꯏꯔꯦ ꯃꯤꯑꯣꯏꯕꯅ ꯄꯥꯝꯅꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯑꯁꯤꯇꯅꯤ ꯅꯠꯇ꯭ꯔꯣ ꯑꯄꯪꯕꯤꯁꯤꯗꯤ ꯑꯁꯨꯝꯅ ꯄꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯅꯨꯒꯤ ꯃꯐꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯤ ꯍꯥꯠꯄ ꯉꯝꯅꯕꯒꯤ ꯏꯊꯤꯜ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯃꯃꯩ ꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯣꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯄꯥꯝꯗ ꯊꯕꯛ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯄꯨꯛꯅꯤꯡꯗ ꯍꯣꯏꯗ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯊꯧꯔꯥꯡ ꯁꯦꯝꯕ ꯍꯧꯔꯤ ꯄꯛꯆꯥꯎꯅ ꯎꯁꯥ ꯑꯃ ꯌꯥꯜꯂꯤ ꯃꯗꯨꯅ ꯎꯇꯨꯞ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯂꯤ ꯃꯗꯨꯅ ꯃꯤꯉꯣꯟꯗ ꯀꯟꯗꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯇꯣꯅꯨꯁꯨ ꯃꯐꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯊꯧꯕ ꯊꯥꯡ ꯑꯃ ꯌꯦꯞꯁꯤꯜꯂꯤ ꯐꯠ ꯍꯦꯛꯇ ꯁꯠꯇꯣꯛꯄ ꯌꯥꯅꯕ ꯃꯑꯣꯡꯗ ꯌꯦꯞꯁꯤꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯄꯛꯆꯥꯎꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯂꯣꯏꯔꯦ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯊꯥꯡ ꯑꯁꯤ ꯌꯦꯠꯂꯣꯝ ꯊꯪꯕꯁꯤꯗ ꯌꯦꯞꯄꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯌꯦꯞꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯦꯞꯂꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯒꯅꯤ ꯁꯤ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯕ ꯇꯥꯏꯀꯣ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯋꯥꯏꯗ ꯂꯨꯝꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯇꯨ ꯃꯁꯤꯒꯤ ꯂꯝꯕꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎꯈꯥꯁꯤꯗ ꯅꯪꯅ ꯐꯝꯗꯨꯅ ꯂꯩꯔꯣ ꯀꯞꯀꯦꯔꯥ ꯅꯣꯛꯀꯦꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯑꯔꯥꯛꯄ ꯅꯨꯄꯥꯗꯨꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯪꯊꯍꯟꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯁꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯇꯧꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯕꯨ ꯏꯁꯥ ꯀꯥꯏꯁꯦ ꯆꯦꯡ ꯈꯩꯕꯒꯨꯝ ꯍꯦꯛ ꯅꯤꯛꯏꯗ ꯅꯨꯄꯥ ꯅꯪ ꯍꯣꯔꯦꯟ ꯆꯦꯟꯁꯤꯜꯂꯛꯄ ꯀꯥꯎꯅꯤꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯎꯇꯨꯞꯅ ꯀꯟꯕ ꯑꯗꯨꯗ ꯄꯥꯜꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯁꯤꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯦꯔ ꯅꯨꯄꯤ ꯊꯥꯏꯅ ꯁꯥꯏꯔꯣꯡ ꯀꯥꯞꯄꯗ ꯈꯨꯠ ꯆꯨꯝꯂꯛꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯃꯗꯨꯒꯤꯗꯤ ꯄꯥꯟꯗ ꯄꯥꯜꯍꯧꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯤꯕ ꯑꯁꯤꯗꯤ ꯐꯔꯦ ꯅꯨꯄꯥ ꯑꯩ ꯎꯈꯥꯁꯤꯗ ꯂꯩꯔꯒꯦ
mi lakpa ngairasi. Asumna hainaduna tonuna ukhaduda changshinduna phamduna laikre. Pakchauna makhuta utup adubu paiduna mahaki nupigi manak oirapna hauba khara chauba ujau amagi marumda thaijinduna lumduna laikre. Singyagi lambi adudani langphaidagi halakpa nupa amakhak lai matungda nambo amasu pori. Nupa asina asum lakpana nupi amason thangnana kappagi khonjel amakhak mahakna taraklami. Chingya sida konagi nupina kappagi khonjel nune aina tharakliba nati mafam asida kana kanabu leiba jano. Asi khanduna akoiba aduda koyeng yengi asum yenglakpada ukha amada nupi amana matung ona phamduna leiribadu uri. Nupi nini ukha sida karigino mahakna kaptuna phamduna leiribasibo mahakpu kari tobu yauraba jano. Asuk kuina aina masigi lambi sida sathok chasin tawrakpasida nongmata asumna khak thengnakiri. Aibo hekta changshila shirane. Nupa aduna akoiba aduda haifet amuk yengi. Nupi dunattana kana amattabu leiba mahakna uramde. Mapukningda sangshilake haina khalladuna sangshinba hurami. Somdana tonogi mapukning aduda khalle. Aina asumna kapsinabagi khonjel asibo nupasina taraba mali. Nupasya aigi nakta changlakle. Ai kappa lekpa yade. Asi haiduna makha tana hi kapsinai. Nupaduna nupidugi matung oirapna leptuna nupidubu yengduna hai. Shombu kana oibirabano. Chingya sida aduk thamoi sokna kapiramliba sibo. Tonuna kapna mamayadu tapna laithorei. Nupaduda michina haifet yengduna hena kaplami. Nupa aduna nupi adugi mawong matau adubu yengbada nungaitraduna makhada phamtharei. Aduga hai. Se aingonda hayo. Nangbu kaidorabage. Tonuna khummi. Makoina aigi ipuraibadubu hadokpikre. Aduga aibusu. Asi haiduna hik kapthoi nupaduna. Kari haiba. Nangina puraibabu hatkre haiba. Miyoising adubu kanano hayo. Se aingonda mayik singna hayo se. Makoi mafam asida leiba huranba ngaktani. Ipuraibaga aikoyeni. Lambi asida thabak surubadagi halakpani. Adubu phatraba makoi singna lambi asida lumduna leiramlaga. Aigi ipuraibabu hatokhibane. Mafam asida leiba miyoising haiba. Aidi amukta thengnakhidrina. Pharisi. Haujikte ai laklaba sidi. Natte nangbu yung kadaidagino. Tu asomda leiriba khul asidagine. Se ai nangbuna yum yownaba thinbirage. Karisu khalluraganuda. Asumna hainaringai tanja sida ujau marumda lumduna leiriba pakchauna makhutta pairiba utup aduna haigattuna nupadugi manakta phan chongshilami. Aduga utup aduna makok aduda kantharami. Adumna tauba aduda nupadu makok adu I ngakta thoklami. Mafam aduda phidring kauduna leirami. Madubu uraga pakchauna nokjai. China khole sibu khangba ngamtraduna phidring chongduna su leiri. Nungaiteda siro nikona. Nupa adugi oiriba mataw adubu ubada tonudi mathamoidu pakhatjai. Nupa sigi matawase yengba ngamtre. Phidring chongduna matawase yengamtre. Aikhoi anina tawriba thabak ase yamna lali. Tono nangi dumaina nabuk ningson thabadu aina tawrakanu haina hanjin haiba natro. Masidi karisu leiba nate. Masidagi henba kayani. Haujik aina tawrakadoribase yamna watli. Ai makha tana asigumba thabak ase tawba ngamkane haiba ningtre. Ayumna satkrage. Masida pakchauna makhada satpham thaki. Aduga leimaida taaduna leiriba asiba hakchangduda yaliba nambo adubu lauthui. Tu urabra. Mahakna purakliba nambo asigi manungda kari yaubage haibada nang yengo. Asi haiduna kisi adubu thoi. Kisi adugi manungda phiyo macha amasu yaurami. Pakchauna madugi phiyo macha adubu lauthokduna hangdoi. Madugi matungda sanagi likphang amaga sel kharaga yauduna leiramliba adubu uri. Madu ubada mahak yamna haraujarami.
Mahakna hai. Sanagi phajakraba likphang parenga shelga. Nupi amukta yengun he. Urabra tu aina haidra. Asigumba posak kaya ama phangane haiduna. Se yengun he. Tonu yauramliba sanagi likphang phajaba adubu ubada masada lairamba akiba sing adu khara phakibagum tauri. Mamit aduna sanagi lik aduda munna yengi aduga hai. Napa masisya asingi sanagi lik niko. Mani sanagi lik ni. Se nangonda siraga amukta yengsi. Nangonda shirabadi soidana phajagani. Asi haiduna magi nupigi mangaksam aduda sebirami. Tono likphang aduna mahaki makhauri aduda siba aduda masadu yamna haraujarami. Mahakna hairi. Napa aigi hakjang ase karino mataurakli. Asigumba sanagi mamal atang likphang asidi pokngaidagi amukta sijaraktri. Kayada phajarabani yengone. Ai tasingna pamli. Madu nangi oirabani. Madudagi henba kaya mani. Haujik aikhoina mungadawribasi. Haujiki matam ase thabak suduna wana hingbagi matam natrabani. Angamba set chaduna hingnaraba matamni. Chatnabi asida aikhoi ani su yaushinba tai. Ai khangli. Aigi isada akiba amata leitari. Asigumba sanagi lik kaya khuduk kaya matandaba yadri. Punchi ase thabak suduna asuk wana hinglubagi wahanthok leitri. Masina khwaidagi afaba oiragani. Asumna taurabadi nangi hakjangda shana lupana pumyom hekta yomladabani. Shana lupa mayamgi mapu kaido oiba phangdawrabani. Nupa ai yamna nungairi. Asigumba huranba sinpham ase ai makha tana tawrage. Ai nangi mateng panglage. Farisi nupa asisu siri. Mahaki asiba hakjangse mafam kadaidano ama hunjikrasi. Asumna hainaduna makhoi anina asiba hakjang adubu mafam kaida hunjekesige haina yenglambi. Tonona hairi. Nupa hunjekpham mafambu yamna lairi. Tu asongi napi asongba marak asida oina hunjekrasi. Masidana pharagani. Hoi asida oina hunjekrasi. Napi maraknina asiba hakjang ase kanamtana su uraroi. Paksawa madi tonona asiba hakjang adubu thangduna napi marak aduda thamlammi. Pakchauna shi oirabadi yare. Tono la uchadasi. Asum tauna makhoi anido mafamdudagi thoklakli. Aduga makhoi anina leiba mafam adu tamna chatlammi. Asumna paksawa madi tonona chingi lambi asida lumduna langphai halakpa miyoi singbo hatuna makhoida yaurakpa sana lupa singbo loina mulammi. Asumna taurakpa asina makhoi anigi makhutta sana lupa mayam ama leirare. Madu sing adubu khaw amada loina haptuna thamlammi. Tonona sana lupa yauba khaw adubu yengduna hai. Khaw asida sana lupa mayam amadi yaurese. Nupa aikhoi anibu yumda amukta halhobana pharoidro. Masi khai leirabani na yarani. Kona muk huranba haibaduni. Nongmanini leikisi. Nongmanini leiraga hankrasi. Aiso hallasi haigi haina khalamlibani. Koina leithaba chumlaroi. Nang aina haliba mise masing kayamdi yamlamlagani. Ahatpa mi khudingmakbu aikhoi anina asigi napi marak asida loina hunjektuna thammi. Mathangdadi masi nattaba mafam ama oina hongdoklasiko. Hoi atopa lambi amada amuk hongdoktuna huranba haibaduni. Natte nangbu lairiba sana lupa singa sina pelabrane. Phana yamlaba asidi masi khaina aigi isasida sinchinduna tholaga loiri. Nong mana lik apak pasigani. Nong mana apik pasigani. Asumna tauraga loiri. Odudagi dinangshu nangi phajaba dusu asum hengalaklagani. Sana lupana pik thana laiteng labada nangondagi henbi kana amasu leiraroi. Masida thoknaba natro aina nangna haiba wabu induna mi hatliba huraliba se. Aduni aina haiba wabu soi haibra yenguni. Aikoi anina haujik ase thabak suduna leiramle haina khalo nati nangbo asiyona nungaiba ngamlamkhigadro. Kadaidagi ngamlambanoda hanagi hamu chana kaya heladuna leiramkhini. Wahadana nungaiba se huranba oiramle. Farisi ngasigidi aikoi ani tumnaba tawrasi. Asumna hainaduna makhoi ani tumnakhri. Paksaw amadi tonu makhoi ani mi hatpadu kiraktri. Sana lupa aduda mitakhiba henbana thawai amagi mamalbu karisu laitana khalakle. Asumna numit ninigi matungdani
ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯟꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯌꯨꯝꯗ ꯂꯩꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯣꯟꯅꯨꯅ ꯍꯥꯏ, "ꯑꯄꯠꯄ ꯁꯦꯒꯥꯏꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯃꯇꯪ ꯍꯥꯟꯅ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯪ ꯑꯃꯨꯛ ꯈꯟꯅꯕ ꯌꯥꯔꯦ." ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯍꯣꯕ ꯃꯈꯜꯁꯤꯡ ꯑꯁꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯐꯔꯦ, ꯍꯟꯗꯛ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯇꯧꯍꯧꯔꯁꯤ꯫ ꯁꯦꯜꯗꯤ ꯀꯝꯗꯧꯕ? ꯑꯔꯩꯕꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯔ ꯀꯥꯏꯊꯣꯛꯁꯤ ꯍꯥꯏꯕ꯭ꯔꯥ? ꯀꯔꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯔꯩꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯃꯗꯨꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯤꯗ꯫ ꯀꯣꯟꯗ ꯀꯣꯟꯅꯗ꯭ꯔꯒꯅ ꯈꯔ ꯑꯗꯨ ꯀꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯔꯦ, ꯊꯕꯛ ꯁꯨꯕ ꯍꯧꯅꯕ ꯃꯤ ꯊꯤꯕ ꯍꯧꯕꯤꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯄꯛꯆꯥꯎꯅ ꯌꯨꯝ ꯁꯥꯅꯕ ꯃꯤ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯅꯨꯅ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯤꯕꯋꯣ ꯌꯥꯟꯕꯋꯣ ꯇꯧꯗꯨꯅ ꯀꯦꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯌꯨꯝ ꯁꯥꯕ ꯍꯧꯔꯤ꯫ ꯈꯨꯜ ꯑꯗꯨꯗꯒꯤ ꯌꯨꯝ ꯁꯥꯕ ꯍꯩꯕ ꯅꯨꯄꯥ ꯃꯈꯣꯏ 6-7 ꯅꯦꯛꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯥꯕ ꯍꯧꯍꯜꯂꯤ꯫ ꯄꯛꯆꯥꯎꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯊꯕꯛ ꯑꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯈꯨꯠꯁꯨꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯄꯛꯆꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯈꯣꯏ, ꯃꯁꯤꯒꯤ ꯄꯛꯆꯥꯎ ꯍꯩꯕ ꯑꯗꯨꯛ ꯂꯥꯏꯔꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯁꯥꯕ ꯍꯧꯒꯠꯂꯛꯂꯤꯕ? ꯁꯦꯜꯒ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯈꯪꯖꯄꯣꯟꯇꯦꯗ ꯏꯇꯥꯎ꯫ ꯃꯇꯝ ꯈꯔ ꯇꯥ ꯄꯛꯆꯥꯎꯒ ꯏꯇꯩ ꯃꯇꯣꯟꯅꯨꯒꯁꯦ ꯃꯌꯨꯝꯗꯒꯤ ꯃꯥꯡꯈꯤꯗꯅ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯤꯕ ꯑꯁꯤꯕꯨ ꯁꯦꯜ ꯇꯥꯟꯕ ꯑꯣꯏꯔꯕ ꯖꯥꯠꯂꯣ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕꯕꯨꯗꯤ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯁꯦꯜ ꯈꯨꯇꯥꯟ ꯑꯗꯨꯅ ꯌꯨꯝ ꯑꯃ ꯁꯦꯝꯕ ꯁꯥꯕ ꯀꯥꯏꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩ ꯀꯣꯛ ꯉꯥꯎꯏ꯫ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯆꯠꯂꯨꯔꯤꯕ ꯖꯥꯠꯂꯣ? ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯃꯌꯥꯝ ꯑꯃꯒ ꯍꯨꯔꯥꯜꯂꯛꯄꯒ ꯃꯥꯟꯗ꯭ꯔꯅꯦ? ꯃꯥꯟꯗꯪ ꯃꯥꯜꯍꯜꯂꯝꯕ ꯑꯃꯨꯛ ꯑꯣꯏꯔꯝꯅꯤꯀꯣ꯫ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯁꯦꯜ ꯐꯥꯎꯕ ꯄꯤꯔꯛꯇꯗꯅꯕꯀꯣ꯫ ꯑꯗꯨꯒꯨꯝꯅ ꯈꯨꯠꯁꯨꯃꯜꯒ ꯍꯥꯠꯂꯕꯗꯤ ꯃꯍꯥꯛꯇꯤ ꯍꯤꯡꯗ꯭ꯔꯦꯗꯅ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯛꯆꯥꯎꯒꯤ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯄꯨꯡ ꯐꯥꯕ ꯐꯖꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯔꯤ꯫ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯦ꯫ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯟꯅꯨꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯦ꯫ ꯇꯣꯟꯅꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ, "ꯁꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯔꯦ꯫ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯌꯨꯝꯗꯒ ꯂꯩꯕ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ." ꯄꯛꯆꯥꯎꯅ ꯑꯃꯨꯛ, "ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯌꯨꯝꯗꯤ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯊꯪ ꯑꯁꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ?" ꯇꯣꯟꯅꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯄꯥꯝꯖꯕꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯍꯥꯏꯔꯝꯃꯤ꯫ ꯄꯛꯆꯥꯎꯅ ꯃꯨꯟꯅ ꯇꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯊꯪ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯟꯅꯨꯅ ꯍꯥꯏ, "ꯅꯨꯄꯥ, ꯁꯅꯥ ꯂꯨꯄꯥꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ." "ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ? ꯃꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦꯗꯅ." "ꯌꯨꯝ ꯀꯩ ꯁꯥꯕ ꯑꯇꯩ ꯃꯌꯥꯝ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ꯫ ꯁꯅꯥ ꯂꯨꯄꯥ ꯑꯃꯨꯛ ꯃꯨꯜꯂꯨꯔꯁꯤ." "ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤ ꯆꯦꯠꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯤ ꯍꯥꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯨꯜꯂꯨꯔꯁꯤ." ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯄꯥꯎ ꯍꯥꯏꯅꯔꯝꯃꯤ, "ꯏꯆꯦ, ꯃꯈꯣꯏ ꯄꯛꯆꯥꯎ ꯍꯩꯒꯤ ꯌꯨꯝ ꯑꯁꯦ ꯐꯖꯅ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯔꯦ꯫ ꯐꯅ ꯂꯥꯏꯔꯅ ꯂꯩꯔꯝꯕ ꯏꯃꯨꯡꯅꯤ꯫ ꯀꯔꯝ ꯇꯧꯅ ꯑꯁꯨꯛ ꯊꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯂꯦ ꯍꯥꯏꯕꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ꯫ ꯑꯁꯨꯛ ꯊꯨꯅꯕꯨ!" "ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯍꯥꯟꯅꯗꯤ ꯊꯕꯛ ꯁꯨꯔꯝꯕꯅꯤ꯫
ꯊꯕꯛ ꯁꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕꯅꯤ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯒ ꯍꯜꯂꯛꯄ ꯑꯁꯤꯗꯅꯤ ꯑꯁꯨꯝꯅ ꯏꯅꯥꯛ ꯖꯔꯥ ꯂꯥꯎꯅ ꯈꯨꯜꯂꯛꯂꯤꯕꯁꯦ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯂꯩꯇꯦ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝꯅꯕꯨ ꯆꯤꯡꯅꯔꯛꯂꯦꯗ ꯍꯨꯃꯥꯡꯃꯜꯅꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯑꯁꯨꯛ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯀꯅꯥ ꯈꯪꯍꯟꯗꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯐꯅ ꯇꯧꯔꯝꯂꯒꯅ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯗꯣ ꯑꯐꯕ ꯑꯣꯏꯖꯁꯅꯨ ꯐꯠꯇꯕ ꯇꯧꯔꯝꯂꯒꯅ ꯃꯄꯨꯟꯁꯤꯗꯣ ꯐꯠꯇꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯈ꯭ꯔꯁꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯁꯣꯝꯗꯅ ꯆꯤꯡꯌꯥ ꯂꯝꯕꯤ ꯑꯗꯨꯗ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯝꯃꯤ ꯂꯝꯕꯤꯗꯨꯗ ꯂꯪꯐꯩ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯧꯅꯝ ꯂꯥꯡ ꯊꯥꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯅꯨꯅ ꯍꯥꯏ ꯅꯨꯄꯥ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯂꯩꯕꯁꯦ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯟꯖꯦꯛꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯝꯅꯤ ꯃꯁꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯇꯨꯝꯂꯨꯁꯤꯕ ꯀꯥ ꯍꯦꯟꯅ ꯅꯝꯕꯗꯤ ꯅꯠꯇꯦꯁꯦ ꯍꯣꯏꯗ ꯅꯪꯅ ꯍꯩꯅꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯇꯨꯝꯂꯨꯁꯤ ꯁꯦ ꯍꯧꯒꯠꯂꯣ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯤ ꯄꯛꯆꯥꯎꯅ ꯅꯨꯄꯤ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯕꯨ ꯄꯥꯏꯔꯕ꯭ꯔꯣ ꯄꯥꯏꯔꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯎꯈꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯝꯊꯃꯤꯟꯅꯩ ꯄꯛꯆꯥꯎꯅ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯔꯦ ꯁꯣꯔ ꯀꯥꯏꯁꯦ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯌꯥꯔꯤꯗꯅ ꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯈꯥ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯀꯩ ꯂꯥꯕ ꯑꯃꯒ ꯀꯩ ꯑꯃꯣꯝ ꯑꯃꯒ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯃꯤꯅꯝ ꯅꯝꯂꯛꯂꯝꯃꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎꯈꯥ ꯑꯃꯗ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯦ ꯃꯄꯨꯛ ꯂꯥꯝꯂꯕ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯄꯪꯆꯤꯛꯇ ꯆꯤꯛꯂꯝꯃꯤ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯗꯨꯅ ꯄꯪꯈꯣꯠꯇ ꯈꯣꯠꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯈꯣꯏ ꯑꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨꯗꯅ ꯑꯆꯧ ꯑꯆꯧꯕ ꯈꯨꯜꯁꯤꯡꯅ ꯇꯥꯈ꯭ꯔꯤ ꯃꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯤ ꯃꯥꯏꯀꯩ ꯃꯔꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯅ ꯀꯩꯊꯦꯜ ꯑꯃꯈꯛ ꯂꯩꯔꯤ ꯄꯪꯁꯥꯎ ꯆꯥꯎꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯅꯠꯇꯦ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯅꯥꯀꯜꯗꯅ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯁꯤꯡꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯪꯏ ꯑꯀꯣꯏꯕꯗ ꯂꯩꯈ꯭ꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯣꯔꯧ ꯃꯥꯒꯤ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ ꯑꯀꯟꯕ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩ ꯃꯔꯦꯜꯕꯨ ꯂꯥꯠꯇꯨꯅ ꯅꯤꯡꯅꯔꯝꯃꯤ ꯇꯥꯏꯕꯪ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯉꯟꯅ ꯍꯧꯗꯣꯛꯄ ꯉꯟꯅ ꯅꯥꯎꯀꯣꯟꯁꯤꯟꯕ ꯑꯊꯣꯏꯕ ꯂꯥꯏꯅꯤ ꯀꯩꯊꯦꯜꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯕꯤ ꯊꯥꯔꯩ ꯃꯗꯣ ꯀꯩꯊꯦꯜ ꯐꯝꯂꯤ ꯅꯥꯀꯟꯗꯁꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯌꯥꯅ ꯄꯔꯦꯡ ꯐꯝꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯣꯟꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯡ ꯊꯥꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯃꯈꯣꯏ 5-6 ꯑꯗꯨ ꯄꯔꯦꯡꯅ ꯆꯠꯂꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯥꯜꯂꯤ ꯑꯗꯨꯒ ꯃꯆꯤꯝꯕꯥꯜ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯜꯂꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯄ ꯀꯥꯟꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯣꯜꯂꯤꯕ ꯑꯗꯨꯗꯤ ꯀ꯭ꯋꯥꯛ ꯑꯃꯨꯕꯅ ꯂꯣꯟꯕ ꯃꯔꯣꯜ ꯑꯗꯨꯒꯨꯝꯕꯅꯤ ꯃꯈꯣꯏꯁꯤꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯊꯥꯔꯩꯃꯅ ꯎꯔꯒ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯅꯥꯅꯣꯅꯦ
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯁꯤꯗ ꯁꯣꯔꯣꯛ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯅꯤꯃꯨꯛꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯃꯔꯨ ꯀꯣꯛꯄ ꯃꯈꯣꯏ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯂꯝꯕꯣꯏꯕꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯃꯈꯣꯏꯕꯨ ꯂꯝꯕꯣꯏꯕ ꯃꯤꯔꯅꯦ? ꯃꯁꯛ ꯃꯇꯧ ꯑꯁꯤꯗꯤ ꯃꯥꯟꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕ ꯑꯗꯣ ꯊꯥꯔꯩꯃꯅ ꯇꯥꯔꯛꯏ꯫ ꯍꯣ, ꯑꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯦꯌꯦ, ꯂꯥꯏꯅꯤꯡꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯥꯔꯩꯃ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ꯫ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯐꯖꯈ꯭ꯔꯕ ꯂꯪꯂꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯂꯤꯕꯨ ꯇꯩꯕ ꯂꯥꯛꯄ ꯑꯣꯏꯔꯤꯕꯔꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ? ꯋꯥꯗꯕ ꯉꯝꯗꯦꯗ꯫ ꯊꯥꯔꯩꯃ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯝꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯌꯣꯝ ꯑꯃ ꯌꯣꯝꯗꯨꯅ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯇꯣ, ꯑꯩꯗꯤ ꯀꯩꯊꯦꯜ ꯀꯨꯝꯂꯒꯦ꯫ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯂꯩꯈ꯭ꯔꯒꯦ꯫ ꯆꯠꯂꯦꯀꯣ꯫ ꯃꯌꯣꯝ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯊꯥꯔꯩꯃꯅ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀ꯭ꯋꯥꯛꯀꯤ ꯂꯥꯟꯕꯥꯎꯒ ꯊꯥꯖꯅꯤꯡꯗꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯇꯥꯔꯝꯒꯅꯤ꯫ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯗ ꯁꯣꯏꯗꯅ ꯅꯦꯠꯂꯝꯕ ꯇꯥꯔꯤ꯫ ꯍꯛꯆꯥꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯊꯔꯒ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯍꯥꯏꯅ ꯊꯥꯔꯩꯃꯗꯨ ꯂꯝꯕꯤ ꯃꯈꯥꯗꯨꯗ ꯀꯨꯝꯊꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯆꯦ ꯊꯥꯔꯩꯃ, ꯁꯣꯔꯣꯛꯁꯤꯗ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯥ ꯃꯈꯥꯗꯨꯗ ꯀꯨꯝꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯕꯣ? ꯀ꯭ꯋꯥꯛ ꯃꯊꯤ ꯅꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥꯁꯤꯗ ꯆꯠꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯅꯦꯠꯄ ꯇꯥꯔꯤ꯫ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯆꯠꯂꯨ꯫ ꯊꯥꯔꯩꯃ ꯃꯆꯤꯜ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯀꯣꯛꯊꯛꯇꯒꯤ ꯃꯌꯣꯝ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯗꯥꯔꯤꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯐꯝꯊꯩ꯫ ꯃꯆꯥꯅꯨꯄꯤ ꯊꯥꯕꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯃꯥ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯦ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯊꯣꯔꯛꯎ꯫ ꯏꯃꯨꯡꯗꯒꯤ ꯊꯥꯕꯥꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦ, ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯂꯧꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯊꯟꯕ ꯑꯗꯨꯕꯨ ꯒꯨꯠ ꯊꯛꯇꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯗꯧꯔꯤ? ꯀꯔꯤꯕꯨ ꯊꯣꯡꯒꯗꯣꯏꯅ ꯈꯪꯗꯦꯗ꯫ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯗꯕꯅꯤ꯫ ꯑꯗꯨ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦꯗꯅ? ꯀꯔꯤꯕꯨꯅꯣ ꯍꯪꯒꯦ ꯍꯥꯏꯕꯕꯨ? ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯐꯤꯖꯣꯜ ꯆꯞ ꯃꯥꯟꯅꯕ ꯁꯦꯠꯄ ꯃꯈꯣꯏ ꯈꯔ ꯃꯆꯤꯜꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯜ ꯈꯔ ꯂꯥꯎꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯍꯣ, ꯀ꯭ꯋꯥꯛꯅꯦ, ꯀ꯭ꯋꯥꯛ꯫ ꯃꯤꯔꯝ ꯀ꯭ꯋꯥꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤꯗꯅ꯫ ꯃꯈꯣꯏꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯥꯛꯂꯤꯕ? ꯁꯦꯡꯂꯕ ꯂꯩꯃꯥꯏ ꯑꯁꯤꯗ ꯀꯥꯂꯤꯒꯤ ꯃꯆꯨ ꯑꯃ ꯇꯩꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤꯗꯅ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯉꯩ ꯅꯕꯦꯟ ꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯤꯔꯝꯈꯤꯕ ꯇꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯆꯥꯅꯅ ꯆꯨꯝꯂꯦꯗꯣ꯫ ꯋꯥꯔꯤ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯦꯛ ꯊꯣꯛꯂꯔꯦ ꯉꯁꯤꯗꯤ꯫ ꯏꯕꯦꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯍꯥꯏꯕ? ꯀꯔꯤ ꯋꯥꯔꯤꯕꯨꯅꯣ ꯏꯃꯥ? ꯑꯍꯤꯡꯗ ꯌꯣꯡ ꯂꯥꯛꯂꯒꯅꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯏꯪꯈꯣꯜꯗ ꯊꯥꯕ ꯑꯐꯨꯠꯄ ꯄꯥꯟꯕꯨ ꯐꯨꯛꯇꯣꯛꯇꯨꯅ ꯆꯥꯈ꯭ꯔꯒꯅꯤ꯫ ꯄꯥꯟ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯔꯦꯡꯕ ꯄꯥꯡꯈꯣꯛ ꯑꯣꯏꯅ ꯊꯥꯔꯝꯂꯒꯅꯤ꯫ ꯑꯁꯤꯅꯤ꯫ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯕꯦꯅ ꯏꯃꯥꯗ ꯂꯤꯕꯤꯔꯝꯂꯤꯕ? ꯅꯣꯛꯄ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯍꯩ, ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯨꯅꯦꯍꯦ꯫ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯔꯦꯡꯕ ꯄꯥꯡꯈꯣꯛ ꯑꯗꯨꯕꯨ ꯂꯥꯡꯒꯤ ꯃꯁꯛ ꯑꯣꯏꯅ ꯊꯥꯗꯨꯅ ꯃꯗꯨꯕꯨ ꯏꯔꯩꯆꯥ ꯃꯤꯌꯥꯝꯁꯤꯡꯅ ꯆꯥꯔꯒꯅꯤꯗꯣ꯫ ꯃꯗꯨꯕꯨ ꯆꯥꯔꯕꯗ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯩ ꯍꯥꯏꯕꯗꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯂꯦꯡꯂꯅꯤꯗꯣ꯫ ꯂꯧꯊꯤꯕ ꯌꯣꯡꯁꯤꯡꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯊꯨꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯥꯈꯠꯇꯨꯅ ꯊꯝꯕꯤꯈ꯭ꯔꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯊꯥꯕ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕ ꯃꯈꯣꯏꯗꯣ ꯌꯣꯡꯁꯤꯡ ꯑꯣꯏꯔꯦꯀꯣ? ꯑꯗꯨꯗꯤ ꯏꯃꯥ, ꯌꯣꯡ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯍꯟꯒꯨꯝꯁꯤ꯫
Hoi, hotnasi. Adubo, nang aitana thingba ngamgadabadi natteko. Ho, laibak macha sa. Iramdam masida yong yam lakli. Miram kwak pairakli. Thongga gi konthong jet na thingjillo. Yum gi thongjaw gi chara punasu jet na lonchillo. Matam kharagi matungni. Yong sing aduna migi yumda changduna ta tauba haurare. Makhoi gi laichat layong pumba takpa haure. Maduda apangba hanuba hanubi makhoina yong yamna hairiba wafam maduda thazarure. Nupi amana magi mache thokpa nupi amada yengduna hairi. Hoine icha makhoina hairiba singasya loina mai hek chumi. Chatnabi kaya asisu makhoi gi sini hena dum nungaigadaba mali. Singna singliba makhut masana thumliba. Ekhoi dobu yogtuna thamlasira khangde. Nupi amaduna amuk khumlai. Mayam sigi marakta ama hek pharaga thamhauro. Nanthokpana hankini ko laphoi khara pijaraga yoklaga loire. Yamna sukanai haye koktagi hikka mabaga yamna hai hai. Nungsada phamlaga mahallu. Asumna hainaduna yong adubu makhoi gi yumda yoktuna thamki. Amadagi ani, anidagi ahum. Yumthong ahumdagi mari, maridagi manga. Asum sandok hirami. Yongyam sing na laphoi charambadagi ahauba aphutpa pan oina chanaba hotnarakli. Chaba sungamkhri. Makhoina ahauba charaga mapubuna hautaba pisanaba hotnarakli. Marin tanbi wakhal yaudabi hanuba hanubi singduna ahautaba arengba adubu charami. Masina ahanba khudum sanchilakpagi thawong ama oirami. Nongma Thareimana taping mayumda halaktuna magi machanupida asumna pau tamlami. Ibema matam kharagi mamangda kwak onduna pairaklaga mafam asida yong onduna saidang lamba makhoina. Haujikti kaibu kaiwibagi saglon lauduna. Lairabi aigi phurup laktagi mi kaya ama. Thabatonbu phaduna chenkibagum puba haukre. Ha, kari haiba yonggi langda thuduna aringba pangkhokpu charabadagi haujikti thabatonbu kaibu kaiwibana phaduna pukraba. Ima ekhoi kaidogani ekhoi tomina sumak lesin bataribra thabatonbu kalusi. Sholabi ima icha khaktana karamnabu kaluni. Ho leibak macha sa tumlibado mikap thokpiro. Apangba wakhal thadoktuna asingbagi maikaida changsilasi. Nongma nongmagi thabaton gumlabi irei cha kayabu launam haiba kaibu kaiwaiba kayana phaduna chenduna pukhragani. Makhoigi makhuttagi irei cha singbu kalhausi. Kaibu kaiwaibana thabaton phaduna pukre. Kaibu kaiwaibagi makhutta thabaton du karam thoklagaba. Thaba maraibak maramdambu yamna nungshiba misakni. Oirakliba mataw asida maha khangpham khangdana wazarami. Ipa ipu haktaktagi leiraklaba chatnabi liklam kaya asibu astumak marai chai thakiba tarabrane. Iraipak machasa nangi pari purigi liklamdi kaidong nungda manghankhige khanganu ko kuhak pairakli munnanaba section nabu leisi ko. Thareimagi yumja wasida ka amakhak leirami. Ka asi mabena leiringai matamda tumna hipnaramba kani. Mabena sikhraba matungdagidi ka asi pak hik changnarudre. Phi amana mapalda khanjinduna adumak thamkhre. Numit yungba matam adwaidani thabane imungda leiringai matam sida haudong amubi amana mabena leiramba ka adomda thuna senchin khirami. Haudong aduna senchin khiba adubu uraga thabana lauri. Kathomdagi haudongno imungda senchin khibasina nahan makai uba haudong sunati. Shin he shit chatlun he talabasu thoklaktini masya. Asi hairaga haudong aduna changkhiba mabengi ka aduda thabana changlami. Phamang matai oirapna mallabu ugi upu ama leiriba adugi mathakta haudong amuba aduna chongkhatuna leiriba adubu urami. Kaya dune yenguni masigi haudong asi upu mathaksida ka kakhatladana khanganidana. Makhutta thongak chai adubu paiduna haudong aduda kalami. Adumna taurabada haudong du thuna mapalda amuk chenthokirami. Thabana upu adubu yengduna lehawi. Madu mabengi kani mabena hipnaramba phamjauni. Adubu thaba mabena sigi masak khanghaudi. Mahakna angang oiringaida mabendu sikhi hai. Uramba tarabasu
Wakhalnadi sakram adubu lakshinba ngamlaroi. Upu adubu yengduna khalli. Masiki upu ase ainadi amuktang hangdoklaga kari yawba yenge hainadi adum khanba. Aduda imana sukya he yadabani. Upu ase hangdokpa yadena adumak haiduna leibani. Ngasidi imasu leitringai sida hekta hangdoklaga manungda kari kari yawbage haibada yenglage. Wakhalda asi khanduna makhut aduna upu adubu hangdoi. Pangchaw chawbo upu natte. Upu manung aduda phi khara ama phi angobani yom sinduna yauri. Makhadana amanba chena segaiba ama ani taduna leiri. Chemachet ashidi loina segairene. Upu manung asida uchi sangduna makhoina chithaliba chala soidana oiramgani. Asi hairaga amuk pakthaduna yengi. Handak paktharaga yengluba matamdadi makha ithang thangbada amanba lairik ama yauduna leiribadu urami. Lairik nini. Asi hairaga lairik adubu lauthoi. Kari lairik bu oiraba sanu masibo. Mashiki chena segaiba se. Lairik mapum masidagi soidana oiramgani. Manchuman mali taurisi adunani. Lairik adubu makhut aduna phak phak thai. Upulsu thangli tauriba se. Ngaikoni. Lairik asida karibu iriba satnune. Yamna paba lairik ni. Phatlaung na pathopasu yagani. Asi khanduna lairik adubu pairaga magi kada changlai. Phamung aduda phamthai. Lairik adubu yenglaga khanjai. Lairik ase ipa ipusingna thambiramba soidan oigani. Ibenna amuk laihauriba ikhoida sinabiramba oigani. Lairik asigi nunglonda hainинgliba pumbado paduna ai khangdoklage. Lairik adubu makhutna laibak katjai. Laibak kattuna ahanba lamai adubu hangdoi. Adubu ahanba lamai asigi lairik asigi maming panba saruktudi tattuna leiramle yauramdre. Lairik asigi ahanba mathaki saruk asidi yauramdrene. Paga dauriba lairik asigi mamingse khangloi daurini taurisi. Masigi tatlaga segairaga leiramba sarukse soidana oiramgani. Hoida ayawba kharase oina parage. Asumna khanduna lairik adubu paba hawi. Lairik aduda phaja phajaba wahai kaya yaurami. Asida sunattana kanaraba wari kaya amadi aroiba saru adudana puya latam amasu yaurami. Puyagumna iriba mati khara adubusu thabana parami. Aigi laining aigi chatnabi nongma nongmagi asum mayai chaitharaklagani. Maikai khangdana silakpa nonglai nungsit aduna humduna pukhiduna paklaba ipakta kangawna na tinduna laikhragani. Aigi irei sasing iraknaragani lamuknaragani. Matamsida kanana ikhoigi thawaibu kanbigani. Nakhoina iraknaduna leiraba matamda matam amada nakhoina sangjapam piruba yongaduna nakhoibu yengduna noktuna leiragani. Aigi saktham aigi maithom uba phangdanaba mawongda kupsinduna thamnanaba hotnaraklagani. Nungsibanadi aigi laibakse mayai chaitharakliba khallasibu kanana pambom tingna ngakpigadoino. Migi mamada ima kaukragani. Phajaba achumba pumbase namthaduna phattaba aranbana mahut chinkragani. Phurupki lairembi imana hikna tengtharaklani. Kanana su imagi pirangbu ubiraroi. Adubu nongmadi kupsinduna thamliba phiyasi phaudoktuna mairi thokna waina humna chaklakini. Matamduda aigi mangkraba laining aigi mangkraba chatnabi kayase amuk majil thingkalakhigani. Kwa kilan baushillagani. Yongi khongul mangkragani. Ha kaibu kayoiba nangna phaduna pubikiba ichan tombi thabatonsu bibit macha onduna phrang laungna paithoraklagani. Aigi laining bu yokhachi migi matau tamgumsi. Aigi imadagi hena phajaba ningthiba atopa ima ama leitabani. Thaba puyala tamate asigi wari asibu paraga thamoida nungsiba phaurii. Mitludagi pirang sintharai. Thamoida wakhalda thauna kaya lai. Oh ipa ipuna haibiramba takbiramba singase othokna chumlaboi. Puya asida iriba asimak ngasimak aigi mitmangda thokduna leire. He lairembi ima mataw asida nangdi onthokna waram lagani do. Adubo ima nangdi akhang kanbini
Matam kharadi khangduna leibiko. Nangi nachanasu singse. Nongmadi soidana wakhal tarakhigani. Kaibu kayoibagi khudjallaba makhoido. Bebet macha onduna. Mahaki khubam nongdagi phrang launa paithoklakhini. Mahum ponjengda hanjilakhini. Matamduda imagi khubambu thirakhigani. Jingna koina panchaba lamlen lamdam lamnungsi asida. Mafam khudingda umang laibu yokhattuna. Harau sakshen tamlakhini. Yumthong khudingda lairembi imana haki khubam latuna thamnarakhigani. Ho leibak macha sa mikap thoklona khoibo khomlen tumkhun ta laganu. Achumba lambida ikhoi punna changshin minarasi. Somdana iraicha singbu lang thaktuna phaduna leikraba matamni. Maikai mari ki mayaida lairiba kaithel asigi maikai mari makta phaudok phaujin tawduna chatpa tariba sana sorok yangbi thak asida iraicha macha kayabu phuduna naiduna pubiri. Asida sunattana ariba wari singbul kayaga sagonaba mafam singbu takhainaba hotnarami. Mai haurol dagi lairaklaba kaithel lairembi mahaki masaigol asida hauba laiwairaba achauba u asi haibong asibo makhoina yanthatlami. Aduga khambi mai hauduna thadoklami. Matau asida kaithel lairembi ima mahaki mathamoidi asuki matik wazarami. Nongmagi ahing amani kaithel lairembi imana kaithel asida saphongduna hikna tengthari. Kaithel lairembi aigi isai ko dase khambi mai na mai waire pari imom sing khomlen mikap thokloba. Manglan mangjin tharado mina thak balang da thurado nakhoina adom na thoduna sumak leiba tarabade ngashi kaithel lairembi aigi kaitong pham oiriba uchaw sibo marupu na yanthattuna khambi maibu hauriba asiko. Mafam khudingda makhoina langoi sanchin khragani. Ariba khubam kaya ama makrani. Hauro ya hauro. Kaidong uchaw tekpana pombi mahum kairedo. Pombi sakap thoikibana chingluan wang malankre. Kaidong ay halakkani khangdre. Sana kaithel mai waire. Lukmai mafam teklare. Jarai lang latatlani. Lairembi isai ko taklani. Hauro ya hauro. Kumgi lairang ko shumlay. Kumdam lairang kombirei su kongul liklam takrani do. Penjadida lairembi aigi thamoy shina. Kaidaw ngay mikap thokkadoy no. Hauro ya hauro. Imagi sanarembi nahum punjing sabigi laigi kubak kubigi namai thamoy leitadre pukmil paumen nasito namai nakta thoklao. Asumna ahing asida tengthase adubu sanarembi mahakti kekulotkhre adumak thoklakhidre adubu nongmadi soidana thoklakhigani. Bebet machana haudong lamboibagi khobam nongdagi paithoklaklaba matamda soiduna sanarembi mahak thoklakhigani. Malem leibak asida makhoina naikhaiba yaba naikhairaba tungda komli komla thadoklai. Phajinduna thambikhraba thaba tondo bebet ki sakdam laukhari. Haudong lamboiba mahakna khalli wakhalda bebet asibo sathokla shira haina. Matang asida malem laima lairembi ima mahakna bebet mama haising bisaduna machabu chage hairabasu sengna iruza thokpeduna nungsada kangna phawiduna chaw haina haibirari. Haudong lamboiba mahakna bebet mabu sengna iruzabiri. Masigi tungda nungsada phawdokpiri. Kangba ngairi mahakto matam masida bebet mana masa anidu khap khaptuna haudong lamboiba mahaki khubamda mathi pet phaijilamlaga tuphang yaina paithoklakle. Haudong lamboibado sauningbana loikhri sathoklamlabadi phagadabani haina ningamdaba phaujari. Makhut khubamaduda phaijilamba bebet ki mathi adubu oina lektuna khangle. Mahakna adumni heglekpa matam adudagi hauri irei chapumba wakhal taba haurakle.
ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯄꯪꯊꯗꯨꯅ ꯂꯩꯔꯨꯕꯁꯤꯡꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯩꯆꯥ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯃꯍꯥꯛꯀꯤ ꯀꯗꯔꯗ ꯀꯅꯥ ꯑꯃꯠꯇ ꯄꯪꯊꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯍꯧꯗꯣꯡ ꯃꯥꯕꯨ ꯐꯥꯅꯕ ꯑꯃꯗꯤ ꯍꯥꯠꯅꯕ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯕꯨꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯀꯩꯊꯦꯜꯗꯣ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯂꯨꯛꯃꯥꯏ ꯄꯥꯟꯕꯤ ꯏꯅꯦ ꯏꯟꯗꯣꯟ ꯏꯃꯥꯁꯤꯡꯅ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯄꯣꯠꯀꯤ ꯃꯍꯨꯠ ꯋꯥꯔꯤ ꯀꯌꯥ ꯌꯣꯜꯂꯤ꯫ ꯑꯔꯥꯛꯄ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯀ꯭ꯋꯥꯛꯀꯤ ꯋꯥꯔꯤ, ꯌꯣꯡꯒꯤ ꯋꯥꯔꯤ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯕ ꯃꯈꯣꯏꯅ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯩꯍꯧꯔꯣꯜꯒꯤ ꯁꯛꯇꯝ ꯀꯌꯥꯕꯨ ꯂꯤꯗꯨꯅ ꯇꯥꯛꯂꯤ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ, ꯂꯥꯏꯒꯤ ꯋꯥꯌꯦꯜ, ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯣꯛꯈ꯭ꯔꯕ, ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥꯏꯗꯣꯡꯐꯝ, ꯑꯁꯤ ꯍꯩꯕꯣꯡ ꯃꯥꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃꯃꯝ ꯂꯣꯏꯅ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯠꯅꯕꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯩꯊꯦꯜ ꯁꯪꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯌꯣꯜ ꯈꯖꯤꯛ ꯊꯤꯟꯀꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯊꯥꯔꯩꯃꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯊꯥꯔꯩꯃ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯔꯦ ꯃꯆꯥꯅꯨꯄꯤ ꯊꯕꯥꯕꯨ ꯀꯧꯕ꯫ "ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯕꯥ!" ꯃꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯕ ꯑꯁꯤꯗ ꯏꯃꯨꯡꯗ ꯂꯩꯕꯤ ꯊꯕꯥꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯃꯄꯥꯜꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛ ꯐꯤꯡꯅ ꯍꯜꯂꯛꯄꯗꯤ? ꯀꯩꯊꯦꯜꯁꯨ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯦ." ꯊꯥꯔꯩꯃꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯃꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯦ." "ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯃꯔꯝꯗꯨꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ." "ꯑꯗꯨꯕꯨꯔꯣ, ꯀꯩꯊꯦꯜꯒꯤ ꯅꯥꯀꯜꯗ ꯍꯧꯔꯝꯕ ꯃꯔꯨ ꯐꯨꯛꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯂꯝꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯣ ꯃꯌꯣꯜ ꯆꯣꯡꯈꯠꯄ ꯍꯧꯍꯧꯔꯦ." "ꯏꯃꯥ, ꯑꯁꯦꯡꯕꯔꯣ ꯏꯃꯥ?" ꯃꯃꯥꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯕꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯔꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯅꯤ, ꯆꯠꯅꯕꯤ ꯀꯌꯥ ꯅꯧꯍꯧꯅꯅ ꯍꯤꯡꯒꯠꯂꯛꯂꯅꯤ꯫ ꯀꯅꯥꯅꯁꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯔꯣꯏ꯫ ꯏꯔꯩꯕꯥꯛ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯂꯤ꯫ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯛꯂꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯕꯝ ꯂꯥꯠꯇꯨꯅ ꯊꯝꯅꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯅ ꯈꯨꯟꯕꯥꯟ ꯂꯩꯄꯥꯜꯂꯒꯅꯤ." ꯇꯁꯦꯡꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯑꯁꯨꯝꯅ ꯏꯁꯩꯁꯨ ꯁꯛꯂꯛꯏ꯫ "ꯅꯨꯡꯁꯥꯋꯣ ꯊꯣꯔꯛꯂꯣ ꯍꯥꯎꯔꯩꯕꯤꯒꯤ ꯏꯪꯈꯣꯜꯗ, ꯂꯁꯤꯡ ꯄꯣꯂꯥꯡ ꯐꯧꯍꯧꯏ, ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯀꯅꯤ, ꯆꯦꯛꯁꯤꯜꯂꯣ ꯆꯦꯛꯁꯤꯜꯂꯣ, ꯄꯥꯅꯔꯕ ꯄꯥꯔꯤꯅ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯛꯄꯗ, ꯆꯔꯩꯅ ꯐꯤꯕꯨ ꯑꯣꯏꯅꯕ, ꯆꯦꯛꯁꯤꯟꯅꯕꯨ ꯐꯧꯔꯝꯁꯦ, ꯆꯦꯛꯁꯤꯜꯂꯣ ꯆꯦꯛꯁꯤꯜꯂꯣ." ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂ ꯇꯥꯡꯂꯧ ꯑꯃꯅꯤ꯫ ꯂꯝꯕꯤ ꯃꯔꯤꯒꯤ ꯏꯇꯤꯟꯐꯝ ꯃꯌꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯅꯥꯔꯦꯝꯕꯤꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯍꯨꯝ ꯄꯨꯟꯖꯦꯡꯅꯨꯡꯗ ꯇꯥꯏꯕꯪꯕꯨ ꯀꯤꯖꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥꯔꯦꯝꯕꯤꯅꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯀꯧꯖꯔꯝꯃꯤ꯫ "ꯍꯥꯗ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ, ꯏꯍꯨꯝ ꯄꯨꯟꯖꯦꯡꯅꯨꯡꯗꯒꯤ ꯁꯅꯥꯔꯦꯝꯕꯤ ꯑꯩꯍꯥꯛ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯏꯒꯤ ꯈꯨꯕꯥꯛ ꯈꯨꯕꯤꯔꯣ." ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯁꯨ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥ ꯁꯅꯥꯔꯦꯝꯕꯤꯕꯨ ꯎꯕꯗ ꯃꯤꯠꯀꯤ ꯄꯤꯕꯨ ꯈꯥꯝꯖꯤꯟꯕ ꯉꯝꯂꯝꯗꯦ꯫ "ꯏꯃꯥꯒꯤ ꯁꯅꯥꯔꯦꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯠꯂꯔꯤ꯫ ꯑꯩꯒꯤ ꯏꯆꯥ ꯏꯃꯣꯝꯁꯤꯡꯅ ꯑꯩꯕꯨ ꯏꯃꯥꯅꯤ ꯍꯥꯏꯅ ꯅꯤꯡꯂꯔꯤ꯫ ꯁꯅꯥꯔꯦꯝꯕꯤ, ꯅꯪꯒꯤꯁꯨ ꯏꯃꯥꯅ ꯅꯌꯨꯝ ꯑꯃ ꯁꯤꯟꯅꯔꯒꯦ꯫ ꯀꯩꯊꯦꯜꯗ ꯑꯩꯒꯤ ꯆꯤꯗꯥꯏꯗ ꯅꯧꯅ ꯃꯌꯣꯟ ꯊꯤꯟꯀꯠꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯉꯥꯛ ꯁꯦꯜꯂꯛꯎ꯫ ꯑꯗꯨꯒ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ
ꯅꯪꯒꯤꯅ ꯍꯨꯝ ꯄꯨꯟꯖꯦꯡ ꯑꯣꯏꯌꯨꯀꯣ ꯄꯂꯦ ꯃꯥꯒꯤ ꯌꯥꯊꯪꯕꯨ ꯀꯣꯔꯧ ꯊꯛꯇ ꯀꯥꯞꯐꯗꯦ ꯈꯟ ꯍꯜꯂꯒꯦ ꯀꯣꯔꯧ ꯊꯛꯇ ꯀꯥꯞꯐꯗꯦ ꯈꯟ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯐꯗꯦ ꯈꯟꯗꯨꯅ ꯌꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯥꯏꯅꯔꯝꯃꯤ ꯏꯃꯥꯒꯤ ꯁꯅꯔꯦꯝꯕꯤ ꯅꯍꯨꯝ ꯆꯪꯖꯈ꯭ꯔꯣ ꯂꯥꯏꯒꯤ ꯈꯨꯕꯥꯛ ꯈꯨꯕ ꯂꯦꯞꯂꯒꯦ ꯅꯁꯤꯟ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯆꯔꯣ ꯄꯂꯦꯝ ꯅꯃꯥ ꯑꯩ ꯆꯠꯂꯒꯦ 이마기 랑렌 사나림비 ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯆꯤꯛꯃꯥꯡꯈ꯭ꯔꯦ ꯁꯅꯥꯔꯦꯝꯕꯤ ꯃꯥꯅ ꯌꯥꯊꯪ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯄꯥꯃꯦꯜ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯣ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯦ ꯁꯅꯥꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯣ ꯍꯔꯥꯎꯖꯔꯦ ꯄꯥꯃꯦꯜ ꯃꯥꯒꯤ ꯃꯅꯥ ꯂꯌꯦꯡ ꯈꯨꯗꯤꯡꯅ ꯈꯠꯇꯨꯅ ꯂꯤꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯇꯥꯏꯕꯪꯗ ꯂꯤꯗꯨꯅ ꯂꯩꯈꯤꯔꯝꯃꯤ